ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯀꯦꯔꯣꯂꯤꯅꯥ ꯈꯥꯏꯗꯦꯝꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯔꯤ ꯋꯥꯁꯛꯂꯩ ꯂꯩꯀꯪ ꯊꯝꯕꯥꯜ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ D.N. ꯈꯨꯃꯟ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯣꯏ ꯏꯃꯥ! ꯏꯃꯥꯎ! ꯇꯥꯕ꯭ꯔꯣ ꯏꯃꯥ? ꯑꯁ, ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯖꯥꯠꯅꯣ? ꯀꯧꯕꯒ ꯇꯥꯗꯦꯕ ꯑꯩꯈꯣꯏ ꯃꯥꯁꯦ꯫ ꯑꯁꯨꯝꯅ ꯁꯨꯃꯥꯡ ꯃꯇꯣꯟꯗꯒꯤ ꯀꯧꯗꯨꯅ ꯆꯪꯈꯣꯟꯕꯤ ꯃꯌꯨꯝ ꯇꯝꯅ ꯆꯪꯂꯛꯂꯤ꯫ ꯆꯪꯈꯣꯟꯕꯤꯒꯤ ꯃꯃꯥ ꯊꯣꯏꯕꯤꯁꯨ ꯏꯪꯈꯣꯜꯒꯤ ꯊꯕꯛ ꯁꯨꯔꯝꯕꯅꯤ꯫ ꯃꯆꯥ ꯆꯪꯈꯣꯟꯕꯤꯅ ꯀꯧꯔꯛꯄ ꯇꯥꯕꯗꯒꯤ ꯃꯆꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯍꯩ, ꯏꯃꯥꯒꯤ ꯆꯪꯈꯣꯟꯕꯤ, ꯀꯔꯤ ꯇꯧꯔꯦ ꯏꯃꯥꯕꯨ ꯀꯧꯕꯗꯤ? ꯏꯆꯥꯕꯨ ꯅꯗꯥꯔꯣꯏꯗꯒꯤ ꯀꯔꯤꯅꯣ ꯂꯧꯒꯅꯤ ꯍꯥꯏꯔꯝꯕꯗꯥꯏꯅꯦ? ꯏꯃꯥ, ꯑꯗꯨꯒꯤ ꯄꯥꯎꯅꯤ ꯏꯃꯥꯗ ꯍꯥꯏꯒꯦ ꯇꯧꯕ꯫ ꯑꯗꯨꯕꯨꯔꯣ, ꯏꯇꯥꯂꯦꯝꯕꯤꯗꯣ ꯃꯥꯗꯤ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯔꯔꯣꯏꯅ ꯍꯥꯏ꯫ ꯃꯣꯏꯒꯤ ꯄꯨꯄꯨꯗꯣ ꯂꯩꯇ꯭ꯔꯦ ꯍꯥꯏ, ꯑꯗꯨꯒꯤ ꯆꯠꯈꯤꯒꯗꯧꯔꯦ꯫ ꯃꯥꯒꯤ ꯐꯤꯗꯣ ꯑꯩ ꯁꯤꯖꯤꯟꯅꯔꯣ ꯍꯥꯏꯅ ꯄꯤꯔꯛꯏ꯫ ꯇꯨ, ꯁꯤꯗ ꯂꯩꯔꯦꯇꯣ ꯏꯃꯥ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯂꯨꯈ꯭ꯔꯥꯕꯤꯅꯃ ꯑꯩꯅ ꯏꯆꯥꯁꯦ ꯃꯄꯥꯟ ꯊꯣꯛꯍꯟꯕꯤꯔꯦꯀꯣ꯫ ꯏꯃꯥꯅ ꯂꯥꯏꯔꯕꯤꯅ ꯃꯥ ꯑꯣꯏꯔꯨꯕꯅ ꯏꯆꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯗ꯭ꯔꯦ꯫ ꯑꯗꯣ ꯅꯍꯥꯛꯀꯤ ꯅꯇꯥꯗꯨꯅꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯄꯤꯔꯛꯄ꯭ꯔꯣ ꯏꯕꯦꯝꯃ? ꯄꯤꯔꯛꯏ ꯏꯃꯥ꯫ ꯑꯗꯣ ꯏꯃꯥ, ꯑꯩ ꯐꯤꯁꯤ ꯁꯨꯗꯣꯛꯂꯨꯈꯤꯒꯦ꯫ ꯍꯪꯆꯤꯠꯇꯤ ꯈꯨꯟꯒꯤ ꯂꯥꯏꯕꯨꯡꯗ ꯖꯒꯣꯏ ꯁꯥꯗꯧꯕꯅꯤꯅ ꯍꯧꯖꯤꯛꯇꯒꯤ ꯐꯤꯔꯣꯜꯁꯤꯡꯁꯦ ꯁꯦꯡꯅ ꯊꯝꯂꯒꯦ꯫ ꯑꯗꯣ ꯏꯃꯥ, ꯍꯪꯆꯤꯠꯇꯤ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧꯁꯨ ꯂꯥꯛꯀꯅꯤꯅ ꯍꯥꯏꯅꯩ꯫ ꯑꯗꯨꯅ ꯏꯃꯥ, ꯑꯩ ꯖꯒꯣꯏꯁꯨ ꯑꯣꯔꯥꯏꯈꯤꯗꯧꯅꯤ꯫ ꯖꯒꯣꯏ ꯁꯥꯊꯦꯛ ꯐꯖꯕ ꯅꯨꯡꯖꯥ ꯀꯅꯥꯗ ꯅꯤꯡꯊꯧꯅ ꯈꯨꯗꯣꯜ ꯄꯤꯅꯤꯁꯨ ꯍꯥꯏꯌꯦ꯫ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯏꯆꯥꯅ ꯍꯥꯏꯔꯤꯕꯗꯣ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯈꯤꯒꯗꯧꯔꯦ꯫ ꯐꯤꯔꯣꯜꯗꯣ ꯁꯨꯗꯣꯛꯂꯨꯔꯣ꯫ ꯏꯃꯥꯁꯨꯅꯦ ꯁꯤꯡ ꯑꯀꯪꯕ ꯈꯔ ꯊꯤꯔꯨꯈꯤꯒꯦ ꯅꯨꯡꯗꯥꯡꯒꯤ ꯑꯣꯏꯅꯅꯕ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯕꯤ ꯃꯃꯥ ꯃꯆꯥꯗꯣ ꯃꯥꯒꯤ ꯃꯊꯧ ꯇꯧꯅꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯒꯤ ꯈꯣꯡꯆꯠꯁꯨ ꯂꯦꯞꯇꯕ ꯑꯣꯏꯕꯅ ꯆꯪꯈꯣꯟꯕꯤꯅ ꯖꯒꯣꯏ ꯁꯥꯒꯗꯧꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅꯤ ꯂꯩꯕꯥꯛ ꯀꯣꯅꯨꯡꯗꯅꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯃꯃꯤꯡꯅ ꯑꯃꯨꯕ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯣꯏꯔꯤꯕ ꯊꯧꯖꯥꯜꯒ ꯋꯥꯔꯤ ꯑꯃ ꯇꯥꯟꯅꯔꯤ꯫ ꯏꯄꯥꯒꯤ ꯊꯧꯖꯥꯜ, ꯏꯄꯥ ꯋꯥ ꯍꯥꯏꯒꯦ꯫ ꯉꯁꯤꯁꯦ ꯈꯨꯟꯗꯣꯟꯗ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯉꯥꯏꯍꯥꯛꯇ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯂꯥꯏꯒꯤ ꯊꯧꯄꯨꯕ ꯑꯍꯜꯁꯤꯡꯅ ꯅꯤꯡꯊꯧ ꯑꯩꯕꯨ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯅ ꯆꯦꯕꯥꯎ ꯄꯤꯔꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨꯅꯦ ꯏꯄꯥ, ꯐꯔꯛ ꯈꯔ ꯇꯥꯔꯦꯗꯣ꯫ ꯂꯥꯏꯕꯨꯡꯗ ꯀꯨꯏꯅ ꯄꯟꯕ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯅ ꯏꯆꯥꯒ ꯆꯠꯂꯨꯁꯤꯗꯣ꯫ ꯀꯔꯤ ꯈꯜꯂꯤꯕꯒꯦ ꯅꯍꯥꯛꯄꯨ? ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥꯒꯤꯗꯤ ꯄꯥꯕꯨꯡꯒꯤ ꯌꯥꯊꯪ ꯍꯤꯛꯇꯣꯛꯇꯕ ꯑꯁꯤꯗꯅꯤꯗꯣ꯫ ꯑꯣ, ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ꯫ ꯃꯇꯝ ꯊꯦꯡꯈꯤꯅꯤ, ꯂꯣꯏꯁꯤꯟꯖꯔꯨꯔꯣ꯫ ꯏꯄꯥꯁꯨ ꯂꯣꯏꯁꯤꯜꯂꯝꯂꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯆꯪꯈꯣꯟꯕꯤ ꯁꯒꯦꯡ ꯃꯤꯡꯁꯦꯜ ꯑꯗꯨꯕꯨ ꯃꯈꯨꯠ ꯌꯦꯠꯅ ꯄꯥꯏꯗꯨꯅ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯅꯨꯖꯥꯒꯤ ꯃꯨꯔꯕ ꯁꯝꯂꯥꯡ ꯑꯗꯨꯕꯨ ꯃꯐꯝ ꯆꯥꯅ ꯁꯦꯝꯖꯔꯤ꯫ ꯃꯄꯨꯡ ꯐꯥꯔꯝꯗꯥꯏ ꯊꯥꯖꯅ ꯃꯊꯣꯠ ꯀꯥꯅ ꯑꯇꯤꯌꯥꯗ ꯉꯥꯟꯕꯒꯨꯝ ꯅꯨꯖꯥꯒꯤ ꯁꯛꯇꯝꯗꯣ ꯉꯥꯟꯊꯣꯏꯔꯤ꯫ ꯊꯣꯠꯂꯕꯤ ꯆꯤꯟꯕꯥꯟꯗ ꯑꯉꯥꯡꯕ ꯃꯆꯨ, ꯀꯣꯛꯇꯅ ꯉꯧꯔꯕ ꯃꯆꯨꯒꯤ ꯎꯔꯤꯛꯁꯦꯠ, ꯈ꯭ꯋꯥꯡꯗꯅ ꯑꯇꯤꯌꯥ ꯃꯆꯨꯒꯤ ꯐꯤ ꯑꯃ ꯀꯣꯏꯅ ꯌꯦꯠꯁꯤꯟꯖꯩ꯫ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯗ ꯆꯪꯈꯣꯟꯕꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯒ ꯉꯝꯖꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯈꯔ ꯁꯦꯝꯂꯒ ꯂꯥꯇꯣꯟ ꯑꯃꯗ ꯌꯨꯝꯗꯨꯅ ꯂꯥꯏꯕꯨꯡꯗ ꯀꯥꯔꯛꯂꯝꯃꯤ꯫ ꯆꯪꯈꯣꯟꯕꯤꯒꯤ ꯊꯣꯠꯅ ꯃꯦꯡꯂꯕ ꯃꯥꯏꯊꯣꯡ ꯑꯗꯨꯅ ꯁꯟꯙ꯭ꯌꯥ ꯃꯇꯝꯗ ꯊꯣꯛꯂꯛꯄꯗꯨꯗꯗꯤ ꯃꯝꯁꯤꯜꯂꯝꯕ ꯑꯇꯤꯌꯥ ꯄꯨꯡꯉꯥꯟ ꯉꯥꯟꯕꯒꯨꯝꯅ ꯑꯎꯕꯁꯤꯡꯒꯤ ꯃꯃꯤꯠꯇ ꯐꯥꯎꯖꯩ꯫ ꯑꯁꯨꯝꯅ ꯂꯥꯏꯕꯨꯡ ꯌꯧꯔꯕꯗ ꯈꯣꯌꯨꯝ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯀꯥꯗ ꯃꯃꯥ ꯃꯆꯥꯅ ꯄꯨꯔꯛꯂꯤꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯑꯗꯨꯕꯨ ꯀꯠꯆꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯅꯤꯡꯊꯧ ꯃꯄꯥ ꯃꯆꯥꯁꯨ ꯃꯅꯥꯏ ꯃꯁꯤꯟ ꯀꯌꯥꯒ ꯂꯥꯏꯕꯨꯡ ꯌꯧꯔꯛꯂꯝꯃꯤ꯫ ꯂꯥꯏꯒꯤ ꯊꯧꯄꯨꯕꯁꯤꯡꯅ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧ ꯃꯄꯥ ꯃꯆꯥꯒꯤ ꯐꯝꯐꯝ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯒꯤ ꯑꯣꯏꯕ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯄ ꯍꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯃꯨꯕꯅ ꯃꯆꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯇꯤ ꯏꯄꯥ ꯆꯠꯅꯅꯕ ꯇꯧꯔꯒꯦ꯫ ꯂꯥꯟꯃꯤ ꯈꯔ ꯏꯆꯥꯒꯤꯗꯃꯛꯇ ꯊꯝꯂꯝꯒꯦ꯫ ꯑꯗꯨꯒꯅꯦ, ꯃꯁꯤꯒꯤ ꯎꯄꯨꯁꯦ ꯁꯅꯥ ꯂꯨꯄꯥꯒꯤ ꯎꯄꯨꯅꯤ꯫ ꯌꯥꯝꯕ ꯌꯥꯝꯗꯕꯗꯤ ꯈꯪꯗ꯭ꯔꯦ꯫ ꯍꯣꯔꯦꯟ ꯖꯒꯣꯏꯒꯤ ꯀꯨꯝꯍꯩ ꯂꯣꯏꯕꯒ ꯖꯒꯣꯏ ꯁꯥꯕꯤ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯅꯤꯡꯊꯤꯖꯅ ꯁꯥꯕꯤ ꯅꯨꯄꯤꯗ ꯎꯄꯨꯁꯦ ꯀꯨꯠꯁꯤꯟꯅꯧꯀꯣ꯫ ꯏꯄꯥꯁꯨ ꯖꯒꯣꯏ ꯌꯦꯡꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯊꯕꯛꯁꯤꯅ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯏꯄꯥ ꯆꯠꯂꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯄꯥ ꯅꯤꯡꯊꯧ ꯂꯥꯟꯃꯤ ꯈꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯧꯖꯥꯜꯅ ꯖꯒꯣꯏ ꯑꯗꯨ ꯌꯦꯡꯅ ꯌꯦꯡꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯃꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ꯫ ꯑꯩꯒꯤ ꯑꯆꯥꯟꯕ, ꯌꯦꯡꯉꯨ, ꯖꯒꯣꯏ ꯑꯁꯤ ꯅꯤꯡꯊꯤꯖꯗ꯭ꯔꯥ? ꯑꯗꯨꯒ ꯖꯒꯣꯏ ꯁꯥꯕꯤꯁꯤꯡꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ꯫
ꯑꯩꯗꯤ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗ꯭ꯔꯦꯗꯣ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯆꯥꯟꯕꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯆꯨꯝꯕꯅꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯃꯐꯝꯁꯤꯒꯤ ꯖꯒꯣꯏ ꯁꯥꯕꯤ ꯃꯌꯥꯝꯁꯦ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯅ ꯐꯖꯩꯗꯣ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯗꯅ ꯖꯒꯣꯏ ꯑꯗꯨꯕꯨ ꯌꯦꯡꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯪꯈꯣꯟꯕꯤꯁꯨ ꯖꯒꯣꯏ ꯁꯥꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯕꯨꯡ ꯃꯌꯥꯏꯗ ꯊꯣꯔꯛꯂꯝꯃꯤ ꯆꯪꯈꯣꯟꯕꯤꯒꯤ ꯖꯒꯣꯏ ꯑꯗꯨ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯉꯁꯥꯏꯗꯒꯤ ꯋꯥꯅ ꯉꯥꯏꯖꯔꯤꯕ ꯄꯥꯈꯪ ꯃꯌꯥꯝ ꯑꯗꯨ ꯆꯪꯈꯣꯟꯕꯤ ꯎꯕꯗ ꯋꯥ ꯉꯥꯡꯕ ꯀꯥꯎꯈ꯭ꯔꯦ ꯃꯤꯠ ꯀꯨꯞꯀꯅꯤ ꯀꯥꯎꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯆꯥ ꯏꯕꯨꯡꯉꯣ ꯊꯧꯖꯥꯜꯗꯤ ꯂꯥꯏꯕꯨꯡꯗ ꯌꯦꯡꯂꯨꯗ꯭ꯔꯤ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯑꯆꯥꯟꯕꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯡꯁꯤꯔꯕ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜꯅ ꯍꯥꯟꯅ ꯈꯣꯡꯂꯛꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯆꯪꯈꯣꯟꯕꯤ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯕ ꯊꯧꯖꯥꯜꯗꯣ ꯕꯥꯁꯤꯒꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯃꯃꯥꯏ ꯑꯗꯨ ꯂꯥꯏꯕꯨꯡꯗ ꯌꯦꯡꯊꯣꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯊꯧꯖꯥꯜ ꯂꯣꯟꯊꯣꯛꯇꯕ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯆꯪꯈꯣꯟꯕꯤꯗ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯆꯥ ꯏꯕꯨꯡꯉꯣ ꯍꯟꯗꯛꯀꯤ ꯖꯒꯣꯏ ꯁꯥꯕꯤ ꯅꯨꯡꯖꯥ ꯑꯁꯤꯗꯤ ꯂꯩꯔꯝꯂꯦꯟꯒꯤ ꯖꯒꯣꯏ ꯁꯥꯕꯤꯗꯒꯤ ꯇꯥꯗꯅ ꯐꯖꯩꯗꯣ ꯎꯕꯤꯔꯕ꯭ꯔꯥ ꯃꯆꯥ ꯏꯕꯨꯡꯉꯣ ꯃꯅꯥꯏꯅ ꯈꯪꯍꯧꯗꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯧꯖꯥꯜꯅꯁꯨ ꯇꯥꯔꯝꯃꯤ ꯃꯤꯠ ꯀꯨꯞꯇꯨꯅ ꯌꯦꯡꯂꯝꯕꯗꯒꯤ ꯃꯤꯐꯝ ꯈꯔ ꯍꯣꯡꯗꯣꯛꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯣ ꯑꯩꯒꯤ ꯑꯆꯥꯟꯕ ꯑꯁ ꯑꯩꯗꯤ ꯇꯨꯝꯗꯅ ꯃꯪꯂꯨꯔꯦꯗꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯀꯣꯅꯨꯡꯗ ꯍꯜꯂꯁꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯇꯨꯝꯅꯤꯡꯂꯕ꯭ꯔꯣ ꯃꯆꯥ ꯏꯕꯨꯡꯉꯣꯕꯨ ꯑꯩꯒꯤ ꯑꯆꯥꯟꯕ ꯇꯨꯝꯅꯤꯡꯕꯒꯤ ꯍꯥꯏꯕ ꯅꯠꯇꯦꯅꯤ ꯇꯨ ꯖꯒꯣꯏ ꯁꯥꯕꯤ ꯑꯁꯤ ꯎꯔꯨꯕꯗꯒꯤ ꯇꯨꯝꯗꯅ ꯃꯪꯂꯨꯔꯦ ꯍꯥꯏꯕꯅꯤꯅꯤ ꯐꯖꯈ꯭ꯔꯦꯗ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯖꯥ ꯑꯁꯤꯒꯨꯝꯕꯤ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯁꯣꯏꯕꯒꯤꯔ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤꯅ ꯍꯦꯟꯖꯤꯟꯈꯤꯕꯒꯤꯔ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯖꯥ ꯑꯁꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯈ꯭ꯔꯦꯗ ꯑꯆꯥꯟꯕ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯆꯨꯝꯕꯅꯤ ꯍꯟꯗꯛꯀꯤ ꯑꯁꯤꯃꯗꯤ ꯐꯖꯕꯒꯤ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯕꯗꯨꯕꯨ ꯃꯥꯜꯂꯤꯗꯣ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯣꯏꯒꯅꯤ ꯐꯖꯕ ꯀꯌꯥꯒꯤ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯇꯒꯤꯁꯨ ꯅꯨꯡꯖꯥ ꯑꯁꯤꯅ ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯅ ꯐꯖꯩꯗꯣ ꯐꯔꯦ ꯃꯍꯥꯛꯀꯤ ꯖꯒꯣꯏꯁꯤ ꯑꯩ ꯃꯤꯠ ꯄꯦꯟꯅꯕꯨ ꯌꯦꯡꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯊꯧꯖꯥꯜꯒꯤ ꯃꯃꯤꯠ ꯑꯅꯤꯃꯛ ꯆꯪꯈꯣꯟꯕꯤꯒꯤ ꯅꯤꯡꯊꯤꯔꯕ ꯃꯥꯏꯊꯣꯡꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯖꯒꯣꯏ ꯁꯥꯕꯁꯨ ꯂꯣꯏꯔꯝꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯗ ꯂꯥꯏꯕꯨꯡꯒꯤ ꯊꯧꯄꯨꯕ ꯑꯍꯜ ꯑꯃꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯊꯧꯖꯥꯜꯕꯨ ꯂꯥꯏꯕꯨꯡꯗ ꯀꯧꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯊꯧꯖꯥꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯇꯥꯅꯅꯕ ꯇꯤꯟꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯖꯒꯣꯏ ꯈꯨꯠꯊꯦꯛ ꯎꯠꯈꯤꯕꯤ ꯏꯆꯦ ꯏꯆꯟ ꯈꯨꯗꯤꯡꯃꯛ ꯑꯣꯟꯊꯣꯛꯅ ꯅꯤꯡꯊꯤꯖꯅ ꯁꯥꯕꯤꯈ꯭ꯔꯦ ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯒꯤ ꯖꯒꯣꯏ ꯑꯁꯤꯗ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯅꯤꯡꯊꯤꯅ ꯄꯨꯛꯅꯤꯡ ꯍꯨꯅ ꯁꯥꯕꯤꯈꯤꯕꯤ ꯅꯨꯖꯥ ꯑꯗꯨꯗ ꯏꯄꯥ ꯅꯤꯡꯊꯧꯅ ꯈꯨꯗꯣꯜ ꯑꯃ ꯄꯤꯔꯝꯂꯤ ꯈꯨꯗꯣꯜ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯅꯨꯖꯥꯂꯛꯇꯒꯤ ꯑꯊꯣꯏꯕꯤ ꯑꯔꯣꯏꯕꯗ ꯖꯒꯣꯏ ꯁꯥꯕꯤꯈꯤꯕꯤ ꯏꯆꯟ ꯑꯁꯤꯗ ꯄꯤꯖꯔꯒꯅꯤ ꯑꯗꯨꯒ ꯖꯒꯣꯏ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯏꯆꯦ ꯏꯆꯟ ꯄꯨꯝꯅꯃꯛꯇꯁꯨ ꯈꯨꯗꯣꯜ ꯄꯤꯖꯒꯅꯤ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯄꯥꯅ ꯄꯤꯔꯝꯕ ꯎꯄꯨ ꯑꯗꯨꯕꯨ ꯆꯪꯈꯣꯟꯕꯤꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯖꯒꯣꯏ ꯁꯥꯕꯤ ꯃꯌꯥꯝ ꯑꯗꯨꯗꯁꯨ ꯃꯅꯥ ꯄꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯝꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯗ ꯂꯥꯏꯕꯨꯡꯗ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝꯁꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ ꯑꯗꯨꯒ ꯊꯧꯖꯥꯜꯁꯨ ꯃꯅꯥꯏꯁꯤꯡ ꯑꯗꯨꯒ ꯀꯣꯅꯨꯡꯗ ꯍꯟꯈꯤꯔꯝꯃꯤ ꯆꯪꯈꯣꯟꯕꯤꯁꯨ ꯍꯔꯥꯎꯈꯤꯕꯅ ꯃꯃꯥꯒ ꯃꯌꯨꯝꯗ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯜꯂꯤꯕ ꯊꯥꯎꯃꯩ ꯑꯗꯨꯒꯤ ꯃꯉꯥꯜꯂꯛꯇ ꯎꯄꯨ ꯑꯗꯨ ꯄꯨꯊꯣꯔꯛꯂꯒ ꯃꯈꯨꯝ ꯍꯥꯡꯗꯣꯛꯂꯝꯃꯤ ꯎꯄꯨ ꯑꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯎꯔꯦ ꯎꯄꯨ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯃꯗꯨ ꯎꯔꯨꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯔꯥꯎꯖꯩ ꯆꯪꯈꯣꯟꯕꯤꯅ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯂꯒ ꯃꯃꯥꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯈꯣꯏꯅ ꯋꯥꯕꯁꯤ ꯎꯕꯗ ꯈꯨꯜꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯅ ꯊꯧꯖꯥꯟꯕꯤꯔꯦꯀꯣ ꯑꯗꯣ ꯏꯃꯥ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧꯁꯦ ꯌꯥꯝ ꯐꯩꯀꯣ ꯁꯤꯗꯒꯤꯗꯤ ꯑꯋꯥꯕ ꯈꯔꯗꯤ ꯀꯣꯛꯂꯅꯤꯀꯣ ꯏꯃꯥ ꯑꯗꯣ ꯏꯃꯥ ꯄꯣꯊꯥꯔꯁꯤ ꯉꯁꯤꯗꯤ ꯏꯁꯥꯁꯨ ꯈꯔ ꯋꯥꯔꯦ ꯄꯣꯊꯥꯔꯁꯤꯀꯣ ꯏꯃꯥ ꯃꯃꯥꯅꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯁꯨ ꯍꯧꯖꯤꯟꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯧꯖꯥꯜ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯤꯕ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯆꯪꯈꯣꯟꯕꯤꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯊꯃꯣꯏꯅꯨꯡꯗ ꯆꯤꯡꯁꯤꯟꯖꯔꯤ ꯑꯗꯨꯒ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯀꯌꯥ ꯃꯇꯨꯡꯇ ꯃꯆꯤꯟ ꯀꯪꯖꯔꯤ ꯀꯔꯝꯕ ꯃꯄꯨꯒꯤ ꯈꯨꯌꯦꯛꯅꯣ ꯑꯁꯨꯛ ꯅꯤꯡꯊꯤꯖꯅ ꯌꯦꯛꯂꯤꯕꯗꯤ ꯑꯋꯥꯠꯄ ꯌꯥꯎꯗ ꯅꯤꯡꯊꯤꯖꯩ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡꯁꯨ ꯃꯤꯠꯐꯝ ꯍꯣꯡꯅꯤꯡꯗꯦ ꯑꯁꯨꯛ ꯀꯨꯏꯅ ꯄꯥꯈꯪ ꯑꯣꯏꯔꯛꯄꯁꯤꯗ ꯅꯍꯥꯛꯀꯨꯝꯕꯤ ꯆꯪꯈꯣꯟꯕꯤ ꯅꯨꯡꯖꯥ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯦ ꯅꯨꯄꯥ ꯑꯃꯒꯤ ꯊꯧꯅꯥ ꯋꯥꯠꯇꯅ ꯂꯩꯔꯕꯁꯨ ꯊꯃꯣꯏꯒꯤ ꯊꯧꯅꯥꯗꯤ ꯃꯤꯀꯨꯞꯇꯨꯗ ꯁꯣꯟꯈꯤꯀꯣ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯖꯒꯦꯀꯣ ꯑꯩꯒꯤ ꯅꯨꯡꯁꯤ ꯂꯩꯀꯣꯜꯁꯤꯗ
ꯂꯩꯁꯥ ꯇꯝꯅꯔꯣ ꯑꯩꯅ ꯅꯍꯥꯛꯀꯤ ꯂꯦꯡꯗ꯭ꯔꯕ ꯁꯝꯕꯜ ꯂꯣꯏꯖꯒꯦ ꯇꯟꯖꯥꯗꯨꯗ ꯃꯅꯥꯏ ꯑꯃ ꯆꯪꯂꯛꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯖꯥ ꯏꯕꯨꯡꯉꯣ ꯏꯅꯤꯡꯊꯧꯅ ꯑꯃꯨꯛꯇ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯛꯂꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯅꯥꯏ ꯑꯗꯨꯁꯨ ꯊꯣꯛꯈꯤꯔꯝꯃꯤ ꯊꯧꯖꯥꯜꯁꯨ ꯃꯄꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯄꯥꯗ ꯑꯁꯨꯝꯅ ꯍꯪꯖꯔꯛꯏ ꯄꯥꯕꯨꯡ ꯅꯆꯥꯅ ꯈꯨꯔꯨꯝꯖꯔꯤ ꯅꯆꯥꯕꯨ ꯀꯧꯕꯤꯕꯗꯤ ꯀꯔꯤ ꯅꯌꯥꯊꯪ ꯂꯩꯔꯕꯒꯦ ꯏꯄꯥ ꯅꯤꯡꯊꯧ ꯏꯄꯥꯒꯤ ꯊꯧꯖꯥꯜ ꯉꯁꯤꯗꯤ ꯏꯄꯥ ꯅꯉꯣꯟꯗ ꯋꯥꯐꯝ ꯈꯔ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯈꯜꯂꯤ ꯃꯔꯝ ꯑꯗꯨꯒꯤꯅꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯀꯔꯝꯕ ꯋꯥꯐꯝꯅꯣ ꯅꯆꯥꯗ ꯇꯥꯛꯄꯤꯌꯨꯗꯣ ꯏꯄꯥꯒꯤ ꯊꯧꯖꯥꯜ ꯌꯦꯡꯉꯨ ꯏꯄꯥꯁꯤ ꯑꯍꯜ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯕꯅꯤ ꯑꯗꯨꯒ ꯅꯍꯥꯛꯁꯨ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯃꯛꯁꯨ ꯅꯠꯇ꯭ꯔꯕꯅꯤ ꯏꯄꯥ ꯏꯃꯧ ꯄꯥꯝꯃꯤꯀꯣ ꯏꯆꯥꯒꯤ ꯆꯞ ꯆꯥꯕ ꯑꯃ ꯈꯪꯕ ꯄꯥꯝꯃꯤ ꯏꯄꯥꯅ ꯀꯔꯤꯒꯨꯝꯕ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯁꯤꯈꯤ ꯅꯥꯈꯤꯕ ꯊꯣꯛꯂꯕꯗꯤ ꯏꯄꯥ ꯁꯣꯏꯗꯅ ꯅꯤꯡꯉꯝꯈ꯭ꯔꯔꯣꯏ ꯑꯗꯨꯅ ꯏꯄꯥꯅ ꯍꯤꯡꯂꯤꯉꯩ ꯑꯄꯥꯝꯕ ꯅꯨꯡꯖꯥ ꯂꯩꯔꯕꯗꯤ ꯂꯨꯍꯣꯡꯂꯁꯤꯗꯣ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯃꯆꯥ ꯏꯕꯦꯝꯃ ꯄꯥꯝꯕ꯭ꯔꯥ ꯑꯄꯥꯝꯕ ꯂꯩꯔꯕꯁꯨ ꯏꯄꯥꯅ ꯍꯥꯏꯅꯔꯨꯒꯅꯤ ꯏꯄꯥꯗ ꯏꯀꯥꯏꯕ ꯂꯩꯇꯅ ꯍꯥꯏꯌꯨꯗꯤ ꯏꯄꯥꯒꯤ ꯊꯧꯖꯥꯜ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯆꯥ ꯃꯇꯝ ꯈꯤꯇ ꯂꯧꯖꯈꯤꯒꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯅꯆꯥꯅ ꯈꯣꯏꯗꯥꯖꯕ ꯄꯥꯝꯖꯕ ꯅꯨꯡꯖꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯀꯨꯏꯔꯔꯣꯏ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯆꯥꯅ ꯄꯥꯝꯖꯕ ꯅꯨꯡꯖꯥ ꯁꯣꯏꯗꯅ ꯐꯪꯂꯒꯅꯤ ꯏꯄꯥꯒꯤ ꯊꯧꯖꯥꯜ ꯏꯄꯥꯒꯤꯗꯤ ꯍꯥꯏꯔꯤꯕꯁꯤꯅ ꯂꯣꯏꯔꯕꯅꯤ ꯏꯄꯥꯅ ꯍꯤꯡꯂꯤꯉꯩ ꯏꯃꯤꯠꯇ ꯏꯃꯧ ꯎꯅꯤꯡꯉꯤꯀꯣ ꯐꯔꯦ ꯐꯔꯦ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯊꯧꯖꯥꯜꯁꯨ ꯃꯄꯥꯕꯨ ꯈꯨꯔꯨꯝꯂꯝꯂꯒ ꯃꯄꯥꯅ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯁꯅꯥ ꯂꯨꯄꯥ ꯊꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯂꯛꯂꯦ ꯑꯗꯨꯒ ꯁꯅꯥ ꯂꯤꯛꯀꯣꯟ ꯃꯌꯥꯝ ꯑꯗꯨ ꯃꯊꯪ ꯌꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯄꯤꯛꯇꯛ ꯇꯧꯕ ꯃꯒꯨꯜ ꯋꯥꯠꯇꯅ ꯐꯖꯈ꯭ꯔꯕ ꯈꯨꯗꯣꯞ ꯑꯃ ꯊꯧꯖꯥꯜꯅ ꯎꯔꯝꯃꯤ ꯈꯨꯗꯣꯞ ꯑꯗꯨ ꯆꯦ ꯑꯃꯅ ꯌꯣꯝꯁꯤꯜꯂꯒ ꯃꯄꯥꯅ ꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯗꯨꯕꯨ ꯀꯧꯔꯛꯏ ꯃꯅꯥꯏ ꯑꯗꯨꯁꯨ ꯊꯧꯖꯥꯜꯒꯤ ꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯑꯩꯒꯤ ꯑꯆꯥꯟꯕ ꯍꯧꯖꯤꯛꯃꯛ ꯒꯍꯥꯟꯒꯤ ꯂꯥꯏ ꯍꯔꯥꯎꯈꯤꯕ ꯈꯨꯜ ꯑꯗꯨꯗ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯈꯨꯗꯛ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯨꯔꯣ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯛꯈꯤꯒꯦ ꯃꯅꯥꯏ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯊꯧꯖꯥꯜ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯄ ꯍꯧꯔꯝꯃꯤ ꯊꯧꯖꯥꯜꯅ ꯁꯦꯠꯂꯤꯕꯁꯤ ꯅꯤꯡꯊꯧ ꯃꯆꯥꯒꯤ ꯐꯤꯖꯦꯠ ꯅꯠꯇꯦ ꯏꯆꯝ ꯆꯝꯕ ꯃꯤꯆꯝ ꯑꯃꯒꯤ ꯐꯤꯖꯣꯜꯅꯤ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯗ ꯊꯧꯖꯥꯜ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯈꯣꯏꯗꯥꯖꯕꯤ ꯄꯥꯝꯖꯕꯤ ꯅꯤꯡꯊꯤꯖꯕꯤ ꯃꯥꯏꯊꯣꯡꯗꯣ ꯎꯕ ꯐꯪꯂꯅꯤꯀꯣ ꯑꯩ ꯃꯉꯣꯟꯗ ꯑꯩ ꯑꯁꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯁꯤ ꯈꯪꯍꯟꯈꯤꯔꯣꯏ ꯀꯔꯤꯒꯨꯝꯕ ꯈꯪꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤ ꯄꯟꯊꯨꯡ ꯌꯧꯕ ꯉꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯅꯗꯤ ꯑꯩꯒꯤ ꯁꯛ ꯑꯁꯤ ꯑꯣꯟꯅꯅꯕ ꯅꯥꯇꯣꯟ ꯁꯨꯃꯥꯡ ꯑꯁꯤꯗ ꯑꯣꯏ ꯑꯃ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯨꯒ ꯁꯝ ꯑꯁꯤꯁꯨ ꯁꯥꯡꯍꯜꯂꯒꯦ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯑꯩꯒꯤ ꯁꯛꯁꯦ ꯃꯥꯅ ꯈꯪꯂꯔꯣꯏ ꯑꯁꯨꯝꯅ ꯈꯜꯂꯕ ꯃꯇꯨꯡ ꯃꯀꯣꯏꯁꯨ ꯃꯁꯝꯁꯨ ꯍꯥꯞꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯑꯗꯨꯗ ꯁꯒꯣꯜ ꯑꯃꯃꯝ ꯇꯣꯡꯅꯗꯨꯅ ꯀꯣꯅꯨꯡꯗꯒꯤ ꯊꯣꯔꯛꯈꯤ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯂꯥꯛꯂꯕ ꯃꯇꯨꯡ ꯊꯧꯖꯥꯜꯅ ꯃꯅꯥꯏ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯑꯆꯥꯟꯕ ꯉꯥꯏꯈꯣ ꯑꯃꯨꯛꯇ ꯂꯦꯞꯀꯣ ꯑꯩ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯃꯖꯥ ꯏꯕꯨꯡꯉꯣ ꯇꯥꯛꯄꯤꯌꯨꯗꯣ ꯑꯩꯒꯤ ꯑꯆꯥꯟꯕ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯥꯛꯂꯤꯕꯁꯤ ꯅꯍꯥꯛ ꯈꯪꯂꯝꯈꯤꯔꯣꯏ ꯑꯩ ꯍꯥꯏꯒꯦꯀꯣ ꯉꯍꯥꯜ ꯂꯥꯏꯕꯨꯡꯗ ꯖꯒꯣꯏ ꯁꯥꯕꯤ ꯅꯨꯄꯤꯗꯣ ꯃꯈꯣꯏꯒꯤ ꯈꯨꯜꯗꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯔꯝꯗꯤ ꯇꯥꯛꯄꯤꯗꯦ ꯅꯅꯥꯏꯁꯤ ꯅꯍꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯂꯕꯅꯤ ꯑꯄꯥꯝꯕꯗꯨ ꯇꯥꯛꯄꯤꯌꯨ ꯅꯅꯥꯏꯅ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯆꯈꯤ ꯑꯆꯥꯟꯕ ꯒꯍꯥꯟꯒꯤ ꯖꯒꯣꯏ ꯁꯥꯕꯤ ꯅꯨꯄꯤꯗꯣ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯄꯥꯝꯂꯨꯔꯦ ꯅꯨꯡꯁꯤꯔꯨꯔꯦ ꯃꯍꯥꯛꯀꯤ ꯃꯦꯡꯗꯕ ꯁꯛꯇꯝ ꯑꯗꯣ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯎꯅꯤꯡꯗꯨꯅꯇ ꯂꯩꯔꯦ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯒꯤ ꯀꯜꯂꯕ ꯊꯃꯣꯏꯁꯤ ꯂꯩꯅꯥꯒꯨꯝꯅ ꯊꯣꯠꯈ꯭ꯔꯦ ꯑꯩꯒꯤ ꯑꯆꯥꯟꯕ ꯍꯣꯔꯦꯟꯁꯦ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀ ꯊꯦꯡꯅꯔꯕ ꯑꯩ ꯑꯁꯤ ꯁꯛ ꯈꯪꯍꯟꯈꯤꯕ ꯌꯥꯗꯦ ꯅꯍꯥꯛꯅꯁꯨ ꯑꯩꯁꯤ ꯅꯤꯡꯊꯧ ꯃꯆꯥꯅꯤ ꯍꯥꯏꯕ ꯌꯥꯗꯦꯀꯣ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯩꯁꯤ ꯅꯤꯡꯊꯧ ꯃꯆꯥꯅꯤ ꯍꯦꯛ ꯈꯪꯈ꯭ꯔꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤ ꯐꯪꯗꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯈꯪꯍꯟꯕ ꯌꯥꯗꯦꯀꯣ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯁꯒꯣꯜ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯊꯧꯔꯛꯈꯤ ꯑꯃꯔꯣꯝꯗꯅ ꯆꯪꯈꯣꯟꯕꯤꯗꯣ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯈꯔꯅ ꯑꯆꯤꯡꯕ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯆꯪꯈꯣꯟꯕꯤꯁꯨ ꯃꯈꯨꯠꯇ ꯂꯩꯕꯥꯛꯀꯤ ꯄꯨꯟ ꯑꯃ ꯄꯥꯏꯔꯗꯨꯅ ꯏꯁꯤꯡ ꯈꯣꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯏꯁꯤꯡ ꯈꯣꯡ ꯌꯧꯔꯕꯗ ꯏꯁꯤꯡ ꯁꯣꯛꯂꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯆꯪꯈꯣꯟꯕꯤꯒꯤ ꯃꯆꯤꯟ ꯃꯃꯥꯏ ꯄꯨꯝꯕ ꯐꯤ ꯑꯃꯅ ꯃꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯆꯪꯈꯣꯟꯕꯤꯁꯨ ꯀꯟꯅ ꯂꯥꯎꯖꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯜꯗꯤ ꯊꯣꯛꯈꯤꯗ꯭ꯔꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯆꯪꯈꯣꯟꯕꯤꯕꯨ ꯃꯔꯦꯡꯕꯥꯅ ꯊꯣꯡꯒꯠꯇꯨꯅ ꯑꯅꯛꯄ ꯎꯃꯪ ꯑꯃꯗ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯇꯥꯎ ꯅꯨꯄꯤ ꯃꯆꯥ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯀꯟꯒꯦ ꯍꯥꯏꯔꯕꯗꯤ
ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯍꯥꯛꯅ ꯌꯥꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯌꯥꯗ꯭ꯔꯕ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯁꯦ ꯂꯨꯛꯃꯥꯏꯗ ꯌꯣꯜꯂꯤꯕ ꯂꯥꯏꯐꯗꯕꯤꯒ ꯄꯥꯡꯈꯛ ꯑꯣꯏꯒꯅꯤ ꯏꯕꯨꯡꯁꯤꯡ ꯅꯆꯟꯕꯨꯗꯤ ꯀꯟꯕꯤꯌꯨ ꯏꯕꯨꯡꯁꯤꯡꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯀꯔꯤꯅꯣ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯄꯤꯌꯨ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯍꯥꯏꯔꯒꯦ ꯍꯟꯗꯛ ꯂꯥꯏꯕꯨꯡꯗ ꯅꯍꯥꯛꯅ ꯖꯒꯣꯏ ꯁꯥꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯤꯗꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯉꯣꯟꯗ ꯄꯤꯈꯤꯕ ꯎꯄꯨꯗꯣ ꯑꯩꯈꯣꯏꯗ ꯁꯤꯅꯧ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯀꯟꯕꯤꯒꯅꯤ ꯆꯪꯈꯣꯟꯕꯤ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯈꯤ ꯏꯕꯨꯡꯁꯤꯡ ꯃꯗꯨꯒꯤꯗꯃꯛ ꯆꯤꯡꯅꯕ ꯊꯥꯗꯣꯛꯄꯤꯌꯨ ꯅꯆꯟ ꯑꯩꯅ ꯉꯁꯤꯃꯛ ꯈꯨꯠꯁꯤꯟꯅꯖꯒꯦ ꯅꯆꯟꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯏꯕꯨꯡ ꯐꯔꯦ ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯅ ꯇꯥꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯍꯦꯛ ꯁꯤꯟꯅꯕ ꯉꯝꯗ꯭ꯔꯕ ꯅꯪꯗ ꯅꯠꯇꯦ ꯅꯪꯒꯤ ꯏꯃꯥꯕꯨꯁꯨ ꯑꯩꯈꯣꯏꯅ ꯍꯥꯠꯀꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯅꯩꯍꯠꯇꯨꯅ ꯊꯝꯒꯅꯤ ꯃꯁꯤ ꯀꯥꯎꯒꯅꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯦꯡꯗꯅ ꯂꯩꯔꯝꯒꯅꯤ ꯈꯣꯡꯂꯩ ꯊꯨꯅ ꯎꯄꯨ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯀꯗꯕꯅꯤ ꯆꯪꯈꯣꯟꯕꯤꯗꯨ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯆꯪꯈꯣꯟꯕꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯆꯠ ꯇꯧꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯃꯥꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯀꯔꯤꯅꯣ ꯅꯁꯥꯗꯨꯕꯨ ꯏꯄꯥ ꯄꯥꯈꯠꯅ ꯎꯏꯗ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯏꯃꯥ ꯅꯁꯥ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯣ ꯏꯃꯥ ꯉꯍꯥꯟ ꯖꯒꯣꯏ ꯁꯥꯕꯗ ꯃꯖꯥꯏꯕꯨꯡꯉꯅ ꯄꯤꯕꯤꯔꯛꯈꯤꯕ ꯎꯄꯨ ꯑꯗꯣ ꯑꯩꯒꯤ ꯏꯇꯥꯅ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏ ꯃꯥꯁꯨ ꯍꯣꯔꯦꯟ ꯂꯥꯛꯀꯅꯤ ꯑꯗꯨꯒꯤ ꯁꯨꯝ ꯑꯁꯨꯝꯅ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯃꯃꯥꯁꯨ ꯀꯩꯁꯨ ꯈꯟꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯃꯥ ꯂꯩꯇꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯎꯄꯨ ꯑꯗꯨ ꯄꯨꯗꯨꯅ ꯊꯣꯛꯂꯛꯈꯤ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯎꯃꯪ ꯃꯆꯤꯟ ꯌꯧꯔꯛꯈꯤ ꯑꯃꯔꯣꯝꯗ ꯊꯧꯖꯥꯜ ꯍꯣꯏꯁꯨ ꯎꯃꯪ ꯃꯆꯤꯟ ꯌꯧꯔꯛꯈꯤ ꯅꯣꯡꯗꯝꯕꯒꯤ ꯀꯨꯝꯍꯩꯕꯨ ꯀꯅꯥꯅ ꯈꯪꯕ ꯉꯝꯒꯅꯤ ꯆꯪꯈꯣꯟꯕꯤꯕꯨ ꯊꯧꯖꯥꯜꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯗꯨꯅ ꯎꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯊꯧꯖꯥꯜꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯖꯥꯏꯕꯨꯡꯉꯣ ꯇꯨ ꯑꯥꯗ ꯂꯥꯛꯂꯤꯕꯤ ꯅꯨꯖꯥ ꯑꯁꯤ ꯅꯠꯇꯕ꯭ꯔꯥ ꯃꯖꯥꯏꯕꯨꯡꯉꯣꯅ ꯈꯣꯏꯗꯥꯖꯕꯤꯗꯣ ꯇꯨ ꯎꯔꯕ꯭ꯔꯥ ꯃꯖꯥꯏꯕꯨꯡꯉꯣ ꯀꯔꯥꯏ ꯑꯣ ꯎꯔꯦ ꯀꯔꯤꯅꯣ ꯃꯥꯅ ꯄꯥꯏꯗꯨꯅ ꯄꯨꯔꯤꯕꯁꯤꯕꯨ ꯃꯁꯤꯕꯨ ꯑꯩꯅ ꯄꯤꯈꯤꯕ ꯎꯄꯨꯗꯨ ꯅꯠꯇꯕ꯭ꯔꯥ ꯃꯥꯅꯤꯗ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯁꯨꯛ ꯊꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯂꯤꯕ ꯑꯁꯤꯅ ꯍꯩ ꯇꯥꯔꯤꯕ꯭ꯔꯥ ꯑꯩꯒꯤ ꯑꯆꯥꯟꯕ ꯃꯥꯅ ꯆꯠꯂꯤꯕꯁꯤ ꯇꯨꯡ ꯏꯅꯁꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯈꯪꯗꯣꯛꯂꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯪꯈꯣꯟꯕꯤꯒꯤ ꯃꯇꯨꯡ ꯈꯔ ꯂꯥꯞꯅ ꯏꯟꯅꯔꯛꯈꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯆꯪꯈꯣꯟꯕꯤ ꯅꯨꯄꯥ ꯃꯌꯥꯝꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯈꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯆꯪꯈꯣꯟꯕꯤꯕꯨ ꯅꯨꯡꯁꯤꯅ ꯀꯧꯔꯝꯃꯤ ꯏꯕꯨꯡꯁꯤꯡ ꯁꯤꯗ ꯂꯩꯔꯤ ꯎꯄꯨꯗꯣ ꯑꯗꯨꯗꯤ ꯅꯆꯟ ꯑꯃꯨꯛ ꯍꯟꯖꯈ꯭ꯔꯒꯦ ꯉꯥꯏꯈꯣ ꯅꯍꯥꯛꯀꯤ ꯎꯄꯨ ꯑꯁꯤꯗ ꯌꯥꯎꯈꯤꯕ ꯁꯅꯥꯁꯤꯡ ꯑꯗꯨꯗꯤ ꯑꯃꯠꯇ ꯀꯥꯏꯗꯅ ꯌꯥꯎꯔꯤꯕ ꯅꯠꯇ꯭ꯔꯥ ꯆꯪꯈꯣꯟꯕꯤꯅꯁꯨ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯎꯄꯨ ꯑꯗꯨ ꯅꯨꯄꯥ ꯑꯃꯅ ꯃꯈꯨꯝ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯁꯅꯥꯁꯤꯡ ꯑꯗꯨ ꯀꯥꯏꯗꯅ ꯌꯥꯎꯕ ꯎꯕꯗꯒꯤ ꯆꯪꯈꯣꯟꯕꯤꯕꯨ ꯍꯟꯅꯅꯕ ꯍꯥꯏꯔꯛꯈꯤ ꯆꯪꯈꯣꯟꯕꯤꯁꯨ ꯃꯊ꯭ꯋꯥꯏꯇꯕꯨ ꯍꯤꯡꯂꯕꯗꯤ ꯐꯔꯦ ꯈꯟꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯗ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯃꯔꯣꯝꯗ ꯊꯧꯖꯥꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯗꯨ ꯃꯩ ꯍꯧꯅ ꯁꯧꯔꯝꯃꯤ ꯊꯧꯖꯥꯜꯅ ꯃꯍꯥꯛꯀꯤ ꯑꯆꯥꯟꯕ ꯃꯅꯥꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯑꯆꯥꯟꯕ ꯎꯔꯦꯗꯅ ꯇꯧꯔꯤꯕꯁꯦ ꯑꯩꯒꯤ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯉꯥꯛꯇ ꯅꯠꯇ꯭ꯔꯥ ꯃꯈꯣꯏꯁꯤꯡꯁꯦ ꯃꯥꯅꯤ ꯃꯖꯥꯏꯕꯨꯡꯉꯣ ꯃꯈꯣꯏꯁꯤꯡꯁꯤ ꯃꯁꯛ ꯈꯪꯖꯤꯜꯂꯨ ꯉꯁꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯃꯅꯥ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯐꯔꯦ ꯑꯩꯈꯣꯏꯁꯨ ꯉꯁꯤꯒꯤꯗꯤ ꯍꯜꯂꯁꯤ ꯑꯗꯨꯒ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯂꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯜꯂꯛꯈꯤ ꯑꯃꯔꯣꯝꯗ ꯆꯪꯈꯣꯟꯕꯤꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯃꯥꯗ ꯀꯞꯅ ꯀꯞꯅ ꯂꯤꯔꯝꯃꯤ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯃꯥꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯌꯥꯔꯁꯤ ꯊꯣꯛꯂꯨꯒꯕ ꯀꯞꯂꯅꯨ ꯀꯩꯗꯧꯒꯦ ꯃꯤꯐꯠꯇ ꯃꯈꯣꯏꯒꯤꯁꯨ ꯃꯇꯝ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ ꯁꯅꯥ ꯂꯨꯄꯥꯗꯤ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯇꯥꯟꯕ ꯌꯥꯏ ꯊꯋꯥꯏ ꯍꯥꯏꯕꯁꯤꯗꯤ ꯑꯃꯨꯛ ꯈꯛꯇꯅꯤ ꯏꯁꯥꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯤꯕꯁꯦ ꯃꯁꯤꯅ ꯐꯠꯇ꯭ꯔꯥ ꯃꯗꯨꯒꯤꯗꯃꯛ ꯀꯥꯎꯊꯣꯛꯈ꯭ꯔꯣ ꯀꯥꯟꯅꯗꯦ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯦ ꯏꯃꯥ ꯆꯥꯛ ꯊꯣꯡꯂꯨꯈꯤꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯁꯨ ꯆꯥꯛ ꯊꯣꯡꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯧꯖꯥꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯆꯥꯟꯕ ꯃꯅꯥꯏꯗꯨ ꯆꯪꯈꯣꯟꯕꯤꯒꯤ ꯈꯨꯟꯗ ꯂꯥꯛꯂꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯆꯪꯈꯣꯟꯕꯤꯁꯨ ꯃꯇꯥꯁꯤꯡꯒ ꯏꯁꯤꯡ ꯁꯣꯛꯂꯨꯔꯒ ꯀꯥꯔꯛꯂꯝꯃꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯊꯧꯖꯥꯜ ꯍꯣꯏꯒ ꯊꯦꯡꯅꯔꯝꯃꯤ ꯊꯧꯖꯥꯜꯅ ꯆꯪꯈꯣꯟꯕꯤꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯆꯟ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ ꯑꯩꯕꯨ ꯏꯆꯟꯒꯤ ꯂꯝꯕꯤ ꯊꯠꯄ ꯇꯥꯍꯟꯕꯤꯒꯅꯨ ꯅꯃꯨꯡ ꯑꯩ ꯏꯁꯤꯡ ꯊꯛꯅꯤꯡꯕꯅ ꯈꯅꯥꯎꯁꯦ ꯄꯨꯡꯀꯪ ꯀꯪꯂꯦꯗꯣ ꯌꯥꯔꯒꯗꯤ ꯏꯆꯟꯅ ꯄꯨꯔꯛꯂꯤꯕ ꯏꯁꯤꯡ ꯑꯗꯣ ꯈꯖꯤꯛꯇ ꯄꯤꯊꯛꯄꯤꯌꯨꯗꯣ
ꯆꯪꯈꯣꯟꯕꯤꯗꯤ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯨꯗꯒꯤ ꯅꯨꯄꯥ ꯍꯥꯏꯕꯁꯤ ꯑꯀꯤꯕ ꯄꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯁꯤꯡꯁꯨ ꯌꯥꯎꯕꯅꯤꯅ ꯑꯀꯤꯕ ꯊꯥꯗꯣꯛꯇꯨꯅ ꯂꯩꯕꯥꯛ ꯄꯨꯟꯅ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯑꯗꯨ ꯊꯧꯖꯥꯜꯗ ꯄꯤꯊꯛꯂꯝꯃꯤ꯫ ꯊꯥꯒꯠꯆꯔꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯏꯆꯟꯕꯨ, ꯊꯥꯒꯠꯆꯔꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯏꯆꯟꯕꯨ꯫ ꯏꯆꯟꯅ ꯉꯁꯤ ꯑꯩꯒꯤ ꯏꯈꯧꯂꯥꯡꯕ ꯀꯣꯛꯍꯟꯕꯤꯕ ꯑꯁꯤꯒꯤꯗꯃꯛꯇ ꯂꯃꯟ ꯑꯃ ꯇꯣꯟꯁꯤꯟꯖꯔꯤ꯫ ꯃꯇꯥꯡ ꯆꯥꯕꯗ ꯏꯆꯟꯒꯤ ꯂꯃꯟꯁꯦ ꯁꯤꯡꯕ ꯉꯝꯖꯈꯤ꯫ ꯆꯪꯈꯣꯟꯕꯤꯁꯨ ꯀꯔꯤꯁꯨ ꯈꯨꯝꯗ ꯂꯩꯕꯥꯛ ꯄꯨꯟꯅ ꯑꯗꯨ ꯈ꯭ꯋꯥꯡꯗ ꯌꯦꯞꯇꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈꯤꯔꯝꯃꯤ꯫ ꯆꯪꯈꯣꯟꯕꯤ ꯆꯠꯈ꯭ꯔꯕꯗ ꯊꯧꯖꯥꯜꯗꯣ ꯅꯨꯡꯁꯤ ꯆꯦꯔꯣꯜ ꯂꯣꯟꯖꯔꯤ꯫ ꯉꯁꯤ ꯅꯍꯥꯛꯅ ꯄꯤꯊꯛꯄꯤꯔꯝꯕ ꯏꯁꯤꯡ ꯑꯁꯦ ꯊꯧꯖꯥꯜ ꯂꯩꯒꯤ ꯏꯐꯝꯗꯗꯤ ꯅꯨꯡꯁꯤꯕꯒꯤ ꯁꯦꯡꯂꯕ ꯏꯔꯛ ꯑꯗꯨꯃꯛꯅꯤ ꯈꯟꯖꯔꯛꯀꯦꯀꯣ꯫ ꯅꯍꯥꯛꯅ ꯈꯤꯛꯂꯝꯂꯤꯕ ꯅꯨꯡꯁꯤ ꯏꯔꯛꯁꯦ ꯃꯇꯝ ꯄꯨꯝꯕ ꯀꯪꯍꯟꯖꯔꯔꯣꯏ꯫ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯆꯪꯈꯣꯟꯕꯤꯒꯤ ꯃꯌꯨꯝ ꯍꯪꯂꯒ ꯆꯪꯂꯛꯂꯝꯃꯤ꯫ ꯆꯪꯈꯣꯟꯕꯤꯒꯤ ꯊꯣꯡꯒꯥꯜ ꯍꯦꯛ ꯌꯧꯕꯒ ꯆꯦꯌꯦꯠ ꯑꯃꯗ ꯆꯦꯛꯁꯤꯟꯅ ꯌꯣꯝꯂꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯁꯨꯃꯥꯡ ꯇꯝꯅ ꯂꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯈꯤꯔꯝꯃꯤ꯫ ꯄꯨꯡꯖꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯟꯙ꯭ꯌꯥ ꯃꯇꯝ ꯑꯣꯏꯔꯛꯈꯤ꯫ ꯆꯪꯈꯣꯟꯕꯤ ꯃꯈꯨꯠꯇ ꯁꯨꯝꯖꯠ ꯑꯃ ꯄꯥꯏꯔꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨ ꯁꯤꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯉꯥꯏꯍꯥꯛ ꯁꯤꯠꯂꯕ ꯃꯇꯨꯡꯗ ꯆꯦ ꯃꯌꯨꯝ ꯑꯃ ꯇꯥꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯈꯨꯡꯒꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯈꯨꯗꯣꯞ ꯑꯣꯏꯔꯝꯈꯤ꯫ ꯆꯪꯈꯣꯟꯕꯤ ꯏꯪꯉ ꯉꯛꯅ ꯃꯃꯥꯕꯨ ꯀꯧꯔꯛꯏ꯫ ꯃꯃꯥꯁꯨ ꯃꯆꯥꯅ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯄꯥꯅ ꯊꯣꯛꯂꯛꯈꯤ꯫ ꯍꯩ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯀꯔꯤꯃꯨꯛ ꯇꯧꯔꯤꯒꯦ ꯏꯃꯥꯕꯨ ꯀꯧꯔꯤꯕ ꯑꯗꯨꯕꯣ? ꯏꯃꯥ, ꯇꯨ ꯁꯤ ꯌꯦꯡꯉꯨ, ꯈꯨꯗꯣꯞꯁꯦ ꯁꯨꯃꯥꯡꯁꯤꯗ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯕꯨ ꯀꯅꯥꯒꯤ ꯈꯨꯗꯣꯞꯅꯣ? ꯑꯩꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈ꯭ꯔꯤꯉꯩꯗ ꯌꯨꯝ ꯑꯁꯤꯗ ꯀꯅꯥ ꯀꯅꯥ ꯂꯥꯛꯂꯝꯕꯒꯦ? ꯇꯥꯍꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯏꯃꯥ꯫ ꯏꯃꯥꯒꯤ ꯆꯪꯈꯣꯟꯕꯤ, ꯌꯨꯝ ꯑꯁꯤꯗꯗꯤ ꯉꯁꯤꯒꯤ ꯀꯅꯥꯃꯠꯇ ꯂꯥꯛꯂꯝꯗ꯭ꯔꯤꯅꯦ꯫ ꯉꯥꯏꯈꯣꯅꯦ, ꯏꯃꯥꯅ ꯁꯨꯝ ꯈꯟꯕꯗꯗꯤ ꯅꯍꯥꯟ ꯃꯤꯐꯠꯇꯁꯤꯡꯗ ꯏꯆꯥꯅ ꯎꯄꯨ ꯊꯤꯟꯕ ꯆꯠꯄꯗꯨꯗ ꯎꯄꯨꯗꯒꯤ ꯇꯥꯍꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯈꯨꯗꯣꯞ ꯑꯁꯤ ꯃꯤꯆꯝ ꯑꯃꯅ ꯍꯦꯛꯇ ꯁꯥꯕ ꯉꯝꯒꯗꯧꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯁꯦꯜ ꯄꯥꯏꯕ ꯀꯅꯥꯃꯠꯇ ꯂꯩꯇꯦ꯫ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯆꯨꯝꯒꯅꯤꯀꯣ? ꯀꯥꯟꯅꯗꯦ ꯈꯨꯗꯣꯞꯇꯨ ꯁꯤꯖꯤꯜꯂꯨ꯫ ꯑꯗꯨꯃꯗꯤ ꯈꯨꯜꯒꯤ ꯈꯣꯌꯨꯝ ꯂꯥꯏꯔꯦꯝꯕꯤꯅ ꯏꯆꯥꯒꯤ ꯑꯋꯥꯕ ꯎꯕꯗꯒꯤ ꯄꯤꯕꯤꯕꯅꯤ ꯈꯜꯂꯨ꯫ ꯆꯪꯈꯣꯟꯕꯤꯁꯨ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗ ꯊꯥꯖꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯈꯨꯗꯣꯞ ꯑꯗꯨ ꯑꯣꯏꯒꯤ ꯈꯨꯅꯤꯡꯊꯧꯗ ꯁꯤꯖꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯖꯤꯟꯈꯤ꯫ ꯊꯧꯖꯥꯜꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯪꯈꯣꯟꯕꯤꯒꯤ ꯈꯨꯜꯗ ꯂꯥꯛꯄ ꯂꯦꯞꯂꯝꯗꯦ꯫ ꯊꯧꯖꯥꯜꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯆꯠꯂꯤꯕꯒꯤ ꯃꯔꯝꯁꯤ ꯃꯄꯥ ꯅꯤꯡꯊꯧꯅ ꯈꯪꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯧꯖꯥꯜꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏꯕꯨ ꯅꯤꯡꯊꯧꯅ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯀꯧꯔꯒ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯍꯥꯏꯌꯨ, ꯅꯍꯥꯛꯀꯤ ꯅꯄꯨ ꯄꯥꯈꯪ ꯑꯔꯤꯕ ꯑꯁꯤꯅ ꯆꯠꯂꯤꯕꯁꯤ ꯀꯔꯥꯏꯗꯅꯣ? ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯇꯅ ꯇꯝꯃꯨꯗꯣ꯫ ꯀꯔꯤ ꯊꯕꯛꯀꯤꯅꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛ ꯉꯟꯅ ꯆꯠꯈ꯭ꯔꯒ ꯅꯨꯃꯤꯠ ꯄꯣꯞ ꯇꯥꯔꯒ ꯍꯜꯂꯛꯂꯤꯕꯁꯤ? ꯑꯩꯅ ꯏꯃꯧ ꯄꯥꯝꯃꯤ ꯍꯥꯏꯕꯁꯨ ꯇꯥꯗꯦ꯫ ꯂꯩꯕꯥꯛꯁꯤꯒꯤ ꯅꯨꯖꯥꯔ, ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯔ? ꯑꯄꯥꯝꯕꯇ ꯍꯥꯏꯌꯨ, ꯍꯥꯏꯅꯔꯨꯒꯦ ꯍꯥꯏꯕꯁꯨ ꯑꯩꯒꯤ ꯋꯥ ꯇꯥꯗꯦ꯫ ꯇꯝꯃꯨ ꯇꯝꯃꯨ, ꯅꯍꯥꯛꯀꯤ ꯅꯄꯨ ꯄꯥꯈꯪ ꯑꯔꯤꯕ ꯑꯁꯤꯅ ꯇꯧꯔꯤꯕꯁꯦ ꯇꯝꯃꯨ ꯂꯥꯟꯃꯤ꯫ ꯃꯅꯥꯏ ꯑꯗꯨꯅꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯌꯥꯊꯪ ꯂꯧꯅꯤꯡꯉꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯝꯅ ꯑꯌꯥꯕ ꯑꯃꯨꯛ ꯂꯧꯔꯨꯒꯅꯤ? ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯀꯤꯕꯅ ꯑꯁꯨꯝꯅ ꯑꯁꯦꯡꯕ ꯍꯥꯏꯖꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯇꯝꯖꯒꯦ꯫ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯅꯅꯥꯏꯒ ꯆꯠꯂꯤꯕꯁꯦ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯅꯨꯖꯥ ꯑꯗꯨꯒꯤ ꯈꯨꯜꯗꯅꯤ꯫ ꯀꯨꯏꯔꯔꯣꯏ ꯀꯣꯅꯨꯡꯁꯤꯗ ꯄꯨꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ, ꯅꯨꯄꯤ ꯑꯗꯣ ꯅꯤꯡꯊꯧꯒꯤ ꯃꯆꯥꯁꯨ ꯅꯠꯇꯦ, ꯃꯤꯆꯝꯅꯤ ꯏꯅꯤꯡꯊꯧ꯫ ꯍꯩ ꯑꯄꯪ, ꯃꯤꯆꯝꯁꯨ ꯅꯨꯄꯤꯅꯤꯅꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯈꯛꯇ ꯅꯠꯇꯦꯅꯦ ꯅꯨꯄꯤꯁꯤ꯫ ꯅꯨꯄꯤꯕꯨ ꯑꯣꯏꯔꯕꯗꯤ ꯌꯥꯔꯦ꯫ ꯑꯩꯒꯤꯗꯤ ꯏꯃꯧꯗꯣ ꯀꯣꯅꯨꯡ ꯑꯁꯤꯗ ꯄꯨꯔꯛꯄ ꯑꯁꯤꯇꯅꯤ꯫ ꯑꯗꯣ ꯈꯔ ꯊꯨꯅ ꯄꯨꯔꯛꯅꯕ ꯍꯥꯏꯌꯨꯀꯣ꯫ ꯐꯔꯦ ꯐꯔꯦ, ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫ ꯐꯒꯅꯤ ꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯃꯨꯛ ꯊꯣꯛꯆꯈ꯭ꯔꯒꯦ꯫ ꯑꯃꯔꯣꯝꯗꯅ ꯊꯧꯖꯥꯜꯅ ꯃꯍꯥꯛꯀꯤ ꯑꯆꯥꯟꯕꯕꯨ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯣꯅꯨꯡꯒꯤ ꯂꯝꯄꯥꯛꯇ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯄꯨꯝꯕ ꯆꯤꯠꯊꯕ ꯇꯧꯗꯅ ꯀꯧꯊꯣꯛꯍꯜꯂꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯀꯣꯅꯨꯡꯒꯤ ꯂꯝꯄꯥꯛꯇ ꯆꯤꯠꯊꯕ ꯌꯥꯎꯗꯅ ꯊꯣꯔꯛꯇꯨꯅ ꯄꯔꯦꯡ ꯄꯔꯦꯡ ꯂꯦꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯊꯧꯖꯥꯜꯅ ꯃꯨꯟꯅ ꯃꯨꯟꯅ ꯃꯊꯪ ꯃꯊꯪ ꯌꯦꯡꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯧꯖꯥꯜꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯖꯥ ꯏꯕꯨꯡꯉꯣ, ꯉꯍꯥꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯔ ꯌꯦꯡꯕꯤꯔꯤꯕꯁꯦ? ꯑꯩꯒꯤ ꯑꯆꯥꯟꯕ, ꯃꯥꯅꯤ, ꯃꯈꯣꯏꯁꯤꯡ ꯑꯗꯨꯅꯤ꯫ ꯃꯃꯤꯡ ꯈꯪꯕ ꯌꯥꯎꯔꯕꯗꯤ ꯐꯒꯗꯧꯕ꯫ ꯃꯖꯥ ꯏꯕꯨꯡꯉꯣ, ꯉꯁꯥꯏꯅ ꯍꯥꯏꯕꯤꯕ ꯌꯥꯗ꯭ꯔꯣ? ꯅꯅꯥꯏ ꯂꯩꯖꯔꯤꯕꯁꯤꯗꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯅꯅꯥꯏꯅ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯊꯣꯔꯛꯈꯤ꯫ ꯃꯤꯀꯨꯞ ꯑꯃꯠꯇ ꯉꯥꯏꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯊꯧꯖꯥꯜꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯗꯨꯅ ꯄꯔꯦꯡ ꯄꯔꯦꯡ ꯂꯦꯞꯂꯤꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯄꯨꯊꯣꯔꯛꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯄꯨꯝꯕ ꯑꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯍꯟꯈꯤ꯫ ꯑꯗꯨꯒ ꯆꯪꯈꯣꯟꯕꯤꯗꯒꯤ ꯎꯄꯨ ꯂꯧꯈꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯤꯐꯨ ꯁꯪꯗ ꯄꯨꯔꯛꯇꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯊꯧꯔꯤꯅ ꯄꯨꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯧꯖꯥꯜꯅ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯗꯅ
ꯃꯍꯥꯛꯀꯤ ꯑꯆꯥꯟꯕ ꯃꯅꯥꯏꯒ ꯃꯣꯏ ꯑꯅꯤꯅ ꯃꯅꯝ ꯇꯠꯄ ꯃꯈꯩ ꯐꯨꯔꯝꯃꯤ ꯂꯥꯟꯃꯤ ꯃꯈꯣꯏ ꯈꯔ ꯑꯗꯨꯗꯤ ꯀꯔꯤ ꯃꯔꯝꯒꯤ ꯐꯨꯔꯤꯕꯅꯣ ꯈꯪꯖꯗꯦ ꯉꯥꯏꯍꯥꯛ ꯐꯨꯔꯕ ꯃꯇꯨꯡꯗ ꯊꯧꯖꯥꯜꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯩ ꯃꯤꯊꯤꯕꯣꯡꯁꯥ ꯅꯈꯣꯏꯁꯦ ꯂꯩꯕꯥꯛꯁꯤꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝ ꯉꯥꯛꯅꯅꯕ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯅꯈꯣꯏꯁꯤꯡꯁꯦ ꯍꯥꯠꯇꯣꯛꯄꯗꯤ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯅꯊ꯭ꯋꯥꯏꯁꯤꯡ ꯑꯗꯨ ꯄꯥꯝꯃꯤ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯂꯝꯆꯠꯗꯣ ꯁꯦꯝꯗꯣꯛꯎ ꯅꯨꯃꯤꯠꯇꯨꯗ ꯅꯈꯣꯏꯅ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯂꯧꯈꯤꯕ ꯁꯅꯥꯒꯤ ꯎꯄꯨ ꯑꯗꯨ ꯀꯗꯥꯏꯗ ꯂꯩ ꯑꯩꯒꯤ ꯑꯆꯥꯟꯕ ꯊꯧꯔꯤꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯎ ꯍꯥꯏꯌꯨ ꯎꯄꯨ ꯑꯗꯨ ꯀꯗꯥꯏꯅꯣ ꯈꯨꯗꯛ ꯑꯁꯤꯗ ꯄꯨꯊꯣꯔꯛꯎ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗꯤ ꯀꯔꯝꯅ ꯈꯪꯂꯝꯂꯤꯕꯅꯣ ꯈꯟꯕꯗ ꯃꯀꯣꯛꯀ ꯉꯥꯎꯖꯩ ꯂꯥꯟꯃꯤ ꯑꯃꯅ ꯎꯄꯨ ꯑꯗꯨ ꯈꯣꯡꯂꯩ ꯊꯨꯅ ꯄꯨꯔꯛꯇꯨꯅ ꯊꯧꯖꯥꯜꯗ ꯄꯤꯔꯝꯃꯤ ꯍꯩ ꯃꯤꯊꯤꯕꯣꯡ ꯑꯩꯉꯣꯟꯗ ꯄꯤꯒꯗꯧꯕ ꯅꯠꯇꯦ ꯎꯄꯨꯁꯤꯒꯤ ꯃꯄꯨꯗ ꯍꯧꯖꯤꯛꯃꯛ ꯄꯤꯔꯨꯒꯗꯕꯅꯤ ꯑꯩꯒꯤ ꯑꯆꯥꯟꯕ ꯑꯩꯗꯤ ꯂꯥꯛꯂꯔꯣꯏꯒꯦ ꯅꯍꯥꯛꯅ ꯇꯧꯔꯒ ꯂꯥꯟꯃꯤ ꯈꯔꯒ ꯄꯨꯔꯣ ꯑꯗꯨꯒ ꯍꯨꯔꯥꯟꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒ ꯆꯠꯂꯨꯔꯣ ꯑꯗꯨꯒ ꯐꯖꯕ ꯋꯥꯍꯩꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯑꯗꯨꯗ ꯎꯄꯨ ꯑꯁꯤ ꯄꯤꯔꯝꯃꯨ ꯑꯁꯤ ꯍꯥꯏꯕꯗꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯗꯨꯅ ꯂꯥꯟꯃꯤ ꯈꯔꯒ ꯇꯧꯗꯨꯅ ꯆꯪꯈꯣꯟꯕꯤꯒꯤ ꯈꯨꯜꯗ ꯂꯥꯛꯂꯝꯃꯤ ꯄꯨꯡꯖꯥ ꯈꯔꯒꯤ ꯃꯇꯨꯡ ꯆꯪꯈꯣꯟꯕꯤꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ ꯆꯪꯈꯣꯟꯕꯤ ꯃꯃꯥ ꯃꯆꯥꯁꯨ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯃꯌꯨꯝꯗ ꯆꯪꯂꯛꯄ ꯑꯗꯨꯗ ꯏꯄꯥ ꯄꯥꯈꯠꯆꯩ ꯏꯄꯥ ꯄꯥꯈꯠꯅ ꯂꯩꯔꯤꯉꯩ ꯃꯤꯐꯠꯇ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯆꯪꯈꯣꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯈꯨꯔꯨꯝꯗꯨꯅ ꯎꯄꯨ ꯑꯗꯨ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯤꯐꯠꯇꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯆꯟ ꯅꯕꯨꯡ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯑꯃꯨꯛ ꯍꯟꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ ꯂꯧꯒꯦ ꯈꯟꯖꯔꯔꯣꯏ ꯑꯩꯈꯣꯏꯕꯨ ꯅꯕꯨꯡꯃꯛꯅꯤ ꯈꯟꯅ ꯉꯥꯛꯄꯤꯌꯨ ꯆꯪꯈꯣꯟꯕꯤꯗꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯆꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯧꯖꯥꯜꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯗꯨꯅ ꯆꯪꯂꯛꯂꯒ ꯑꯁꯨꯝꯅ ꯐꯖꯕ ꯋꯥꯍꯩꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯏꯆꯟ ꯎꯄꯨ ꯑꯁꯦ ꯉꯍꯥꯟ ꯏꯆꯟꯗꯒꯤ ꯍꯨꯔꯥꯟꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯂꯧꯈꯤꯕ ꯑꯗꯨꯅꯤ ꯎꯄꯨ ꯑꯁꯤꯒꯤ ꯃꯄꯨꯗꯤ ꯏꯆꯟ ꯈꯛꯇꯅꯤ ꯎꯄꯨ ꯑꯁꯦ ꯍꯨꯔꯥꯟꯕ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩ ꯍꯥꯏꯕꯁꯦ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯈꯪꯂꯛꯄꯗꯒꯤ ꯎꯄꯨ ꯑꯁꯦ ꯏꯆꯟꯗ ꯑꯃꯨꯛ ꯈꯨꯠꯁꯤꯟꯅꯅꯕ ꯂꯥꯛꯆꯕꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯍꯟꯖꯔꯒꯦ ꯏꯃꯥ ꯅꯆꯥ ꯑꯩꯈꯣꯏ ꯀꯣꯅꯨꯡꯗ ꯍꯟꯖꯈ꯭ꯔꯒꯦ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯟꯈꯤꯔꯝꯃꯤ ꯃꯈꯣꯏ ꯍꯟꯈ꯭ꯔꯕꯗ ꯃꯃꯥꯗꯨꯅ ꯃꯆꯤꯟꯗ ꯁꯨꯝꯅ ꯍꯥꯏꯖꯔꯤ ꯑꯉꯥꯎꯕꯁꯤꯡꯁꯤꯗꯤ ꯊꯥꯒꯠ ꯋꯥꯍꯩꯒ ꯑꯃꯠꯇ ꯍꯥꯏꯕ ꯅꯪꯍꯧꯗꯦꯗ ꯃꯈꯣꯏꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯔꯒ ꯍꯟꯈ꯭ꯔꯦꯅꯦ ꯁꯦ ꯀꯌꯥꯗ ꯃꯉꯥꯎ ꯊꯤꯈ꯭ꯔꯕꯅꯣ ꯏꯃꯥ ꯃꯖꯥ ꯏꯕꯨꯡꯉꯣꯗꯣ ꯌꯥꯝꯅ ꯐꯕ ꯃꯤ ꯑꯣꯏꯒꯅꯤ ꯃꯍꯥꯛꯅꯅꯤ ꯑꯩꯉꯣꯟꯗ ꯄꯤꯈꯤꯕꯁꯨ ꯑꯗꯣ ꯏꯃꯥ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯗ ꯅꯣꯂꯨꯛꯄ ꯋꯥꯍꯩ ꯍꯥꯏꯔꯝꯕ ꯅꯨꯄꯥꯗꯣ ꯑꯩ ꯃꯁꯛ ꯈꯪꯉꯤ ꯃꯍꯥꯛꯇꯤ ꯅꯨꯄꯥ ꯃꯀꯣꯏ ꯆꯣꯝꯕ ꯃꯁꯝ ꯃꯅꯥ ꯁꯑꯣꯝ ꯃꯥꯟꯕ ꯑꯃꯒ ꯈꯨꯜ ꯑꯁꯤꯗ ꯇꯣꯏꯅ ꯂꯥꯛꯄꯅꯤ ꯎꯄꯨ ꯑꯁꯤ ꯍꯨꯔꯥꯟꯕ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯑꯁ ꯀꯣꯛꯀ ꯉꯥꯎꯏꯗ ꯍꯩ ꯍꯩ ꯅꯤꯡꯊꯧ ꯃꯅꯥꯗꯤ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤ ꯍꯥꯏꯅꯕꯅꯤꯅꯦ ꯃꯍꯥꯛꯁꯨ ꯅꯤꯡꯊꯧꯒꯨꯝꯕꯅꯤ ꯑꯗꯨꯅꯕꯨ ꯈꯪꯂꯤꯕꯅꯤꯀꯣ ꯀꯥꯟꯅꯗꯦ ꯍꯌꯦꯡꯗꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯖꯥ ꯏꯕꯨꯡꯉꯣ ꯎꯅꯗꯨꯅ ꯏꯃꯥ ꯏꯆꯥ ꯈꯨꯔꯨꯝꯂꯨꯁꯤ ꯊꯥꯒꯠ ꯋꯥꯍꯩ ꯍꯥꯏꯔꯨꯁꯤ ꯃꯤꯅ ꯋꯥ ꯈꯪꯗꯅꯕ ꯃꯥꯟꯈꯤꯅꯤꯀꯣ ꯐꯔꯦꯗ ꯁꯤꯗꯩꯗꯤ ꯁꯅꯥꯁꯤꯡ ꯑꯁꯦ ꯊꯝꯂꯒꯨꯝꯁꯤ ꯈꯔ ꯊꯨꯅ ꯀꯥꯏꯊꯣꯛꯂꯁꯤ ꯑꯁꯨꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯂꯛꯇ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯪꯈꯣꯟꯕꯤ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯃꯝꯂꯤꯉꯩꯗꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯃꯈꯣꯡꯅ ꯂꯥꯛꯂꯝꯃꯤ ꯑꯌꯨꯛꯀꯤ ꯀꯣꯔꯧꯅ ꯃꯁꯤꯛ ꯃꯉꯥꯟ ꯀꯌꯥꯒ ꯂꯣꯏꯅꯅ ꯊꯣꯔꯛꯄ ꯃꯇꯝꯗ ꯀꯣꯅꯨꯡ ꯃꯆꯤꯟ ꯌꯧꯔꯛꯈꯤ ꯑꯃꯔꯣꯝꯗ ꯊꯧꯖꯥꯜꯁꯨ ꯃꯍꯥꯛꯀꯤ ꯑꯆꯥꯟꯕꯒ ꯍꯥꯟꯅꯒꯨꯝꯅ ꯀꯣꯅꯨꯡꯗꯒꯤ ꯊꯣꯔꯛꯈꯤ ꯀꯣꯅꯨꯡꯗꯒꯤ ꯈꯔ ꯂꯥꯞꯊꯣꯛꯂꯒ ꯁꯒꯣꯜ ꯑꯗꯨ ꯈꯥꯝꯂꯝꯃꯤ ꯃꯈꯣꯏꯅ ꯁꯒꯣꯜ ꯈꯥꯝꯕ ꯎꯕꯗꯒꯤ ꯆꯪꯈꯣꯟꯕꯤ ꯃꯃꯥ ꯃꯆꯥ ꯑꯗꯨꯁꯨ ꯃꯈꯣꯏ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯊꯧꯖꯥꯜꯅ ꯃꯍꯥꯛꯀꯤ ꯑꯆꯥꯟꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯑꯆꯥꯟꯕ ꯑꯩꯅ ꯁꯝ ꯀꯣꯏ ꯍꯥꯞꯂꯤꯕꯁꯤ ꯃꯥꯟꯗ꯭ꯔꯕ꯭ꯔꯣ ꯑꯩꯒꯤ ꯁꯛ ꯑꯣꯟꯗ꯭ꯔꯕ꯭ꯔꯣ ꯃꯖꯥ ꯏꯕꯨꯡꯉꯣ ꯁꯛꯐꯝꯗꯤ ꯐꯖꯅ ꯑꯣꯜꯂꯤꯗ ꯑꯗꯣ ꯉꯁꯤꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯄꯥꯎꯗꯝꯗꯣ ꯃꯐꯝꯗ ꯈꯪꯍꯜꯂꯨ ꯀꯩꯗꯧꯒꯦ ꯏꯅꯤꯡꯊꯧꯅꯁꯨ ꯃꯖꯥ ꯏꯕꯨꯡꯉꯣꯗ ꯅꯨꯄꯤ ꯊꯨꯅ ꯄꯨꯔꯛꯅꯕ ꯇꯛꯁꯤꯜꯂꯣꯗꯅ ꯍꯥꯏꯔꯒꯇ ꯂꯩꯔꯤ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯏꯄꯥ ꯅꯤꯡꯊꯧꯅꯕꯣ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯁꯤ ꯏꯄꯥꯅ ꯂꯣꯏꯅ ꯈꯪꯈ꯭ꯔꯕ ꯖꯥꯠꯂ ꯍꯥꯏꯕ ꯅꯠꯇ꯭ꯔꯒ ꯅꯍꯥꯛꯅꯒ ꯇꯝꯊꯣꯛꯂꯨꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯅꯅꯥꯏꯕꯨ ꯉꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧꯅ ꯍꯪꯃꯟꯕꯗꯨꯗ ꯅꯅꯥꯏꯁꯨ ꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗꯗꯤ ꯑꯣꯏꯗꯕ ꯍꯥꯏꯕ ꯄꯥꯝꯗ꯭ꯔꯗꯨꯅ ꯍꯥꯏꯗꯣꯛꯆꯔꯨꯔꯤ ꯅꯅꯥꯏꯕꯨ ꯉꯥꯛꯄꯤꯌꯨ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯖꯥ ꯏꯕꯨꯡꯉꯣꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯨꯔꯨꯝꯖꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯪꯈꯣꯟꯕꯤꯒꯤ ꯃꯃꯥ ꯃꯆꯥꯅꯁꯨ ꯎꯔꯝꯃꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯑꯗꯨ ꯑꯥꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯨꯔꯨꯝꯂꯤꯕꯁꯤ ꯉꯔꯥꯡ ꯑꯩꯈꯣꯏꯗ ꯂꯥꯛꯂꯝꯕ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯅꯦ ꯏꯆꯥꯅꯒ ꯃꯁꯛ ꯈꯪꯉꯤ ꯍꯥꯏꯈꯤꯕ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔ ꯃꯁꯤꯕꯣ ꯃꯥꯅꯤ ꯃꯥꯅꯤ ꯏꯃꯥ ꯃꯍꯥꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯨꯔꯨꯝꯂꯤꯕꯁꯤꯅ ꯃꯖꯥ ꯏꯕꯨꯡꯉꯣꯗꯨꯅꯤ ꯏꯃꯥ ꯉꯥꯏꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯦꯞꯈꯤꯁꯤ
ꯃꯈꯣꯏꯒꯤꯁꯦ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯈꯪꯗꯣꯛꯁꯤ꯫ ꯌꯥꯔꯦꯗ ꯑꯩꯒꯤ ꯑꯆꯥꯟꯕ, ꯑꯗꯨꯒꯤꯕꯨ ꯀꯔꯤꯒꯤ ꯍꯟꯖꯟ ꯍꯟꯖꯟ ꯈꯨꯔꯨꯝꯂꯤꯕꯅꯣ? ꯑꯩ ꯀꯩꯁꯨ ꯁꯥꯎꯗꯦꯀꯣ꯫ ꯅꯍꯥꯛꯀꯤ ꯊꯃꯣꯏ ꯁꯦꯡꯖꯕ ꯇꯧꯁꯤꯗꯅꯤ ꯅꯍꯥꯛꯅ ꯑꯩꯒꯤ ꯑꯆꯥꯟꯕ ꯃꯤꯁꯛ ꯑꯣꯏꯔꯤꯕꯁꯤ꯫ ꯃꯇꯝ ꯄꯨꯝꯕ ꯏꯅꯤꯡꯊꯧꯕꯨ ꯑꯩꯈꯣꯏꯒꯤ ꯃꯄꯨꯗꯨꯃꯛꯅꯤ ꯈꯟꯁꯤꯀꯣ꯫ ꯐꯔꯦ, ꯊꯦꯡꯈ꯭ꯔꯅꯤ, ꯆꯠꯅꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯁꯝ ꯃꯈꯣꯏ ꯍꯥꯞꯆꯤꯟꯈ꯭ꯔꯤꯔꯝꯃꯤ꯫ ꯆꯪꯈꯣꯟꯕꯤꯗꯤ ꯃꯌꯥꯒ ꯀꯥꯈꯩ ꯏꯪꯅ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯃꯣꯏꯗꯁꯨ ꯁꯨꯝꯅ ꯈꯟꯖꯩ, ꯑꯣ, ꯅꯍꯥꯟꯈꯩ ꯁꯑꯣꯝ ꯃꯥꯟꯈꯩ ꯃꯁꯛꯀ ꯂꯣꯠꯂꯤꯅꯦꯕ꯫ ꯀꯔꯤꯒꯤꯅꯣꯕ ꯃꯥꯅ ꯃꯁꯛꯀ ꯂꯣꯠꯂꯤꯕꯁꯤ? ꯀꯩꯒꯤꯅꯣꯕ? ꯏꯕꯦꯝꯃ, ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯨ? ꯅꯌꯥꯒ ꯀꯥꯊꯣꯛꯂꯤꯕꯗꯨꯕꯨ? ꯁꯦꯁꯦ, ꯍꯩꯃ, ꯇꯥꯗ꯭ꯔꯃꯤ ꯏꯃꯥꯒꯤ ꯆꯪꯈꯣꯟꯕꯤ ꯅꯪꯕꯣ? ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯏꯃꯥ? ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯀꯔꯤꯅꯣ ꯏꯊꯛ ꯊꯛꯀꯠꯂꯤꯕꯗꯨꯕꯨ? ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯕ꯫ ꯏꯃꯥ ꯏꯆꯥꯁꯨꯅꯦ, ꯆꯠꯁꯤ, ꯀꯣꯅꯨꯡ ꯌꯧꯗꯣꯔ ꯃꯥꯜꯂꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯂꯥꯛꯄ ꯑꯃꯨꯛ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯊꯧꯖꯥꯜ ꯑꯃꯗꯤ ꯃꯅꯥꯏꯗꯨꯅ ꯆꯪꯈꯣꯟꯕꯤ ꯃꯃꯥ ꯃꯆꯥ ꯂꯥꯛꯄ ꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯧꯖꯥꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯑꯆꯥꯟꯕ, ꯉꯁꯤꯗꯤ ꯏꯆꯣꯞ ꯆꯣꯞꯇꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯑꯩꯁꯨ ꯅꯪꯅ ꯉꯔꯥꯡ ꯆꯠꯄꯗꯣ ꯅꯁꯛ ꯂꯣꯠꯂꯨꯁꯨ ꯍꯥꯏꯍꯧꯗ꯭ꯔꯦꯅꯦ꯫ ꯑꯁ, ꯃꯍꯥꯛꯅ ꯅꯪꯕꯨ ꯃꯁꯛ ꯁꯣꯏꯗꯅ ꯈꯪꯈ꯭ꯔꯅꯤ꯫ ꯑꯗꯨꯅ ꯅꯪꯅꯦ ꯃꯅꯥꯛꯇ ꯆꯪꯉꯣ, ꯑꯩꯗꯤ ꯃꯤꯆꯝ ꯁꯥꯗꯨꯅ ꯃꯥꯡꯂꯣꯝꯗ ꯂꯩꯔꯤꯕ ꯂꯝꯕꯤꯁꯤꯗ ꯆꯠꯈꯤꯕ ꯁꯥꯔꯒ ꯂꯣꯠꯈꯤꯀꯣ꯫ ꯅꯍꯥꯛꯅ ꯐꯅꯅꯕ ꯇꯧꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯊꯧꯖꯥꯜꯗꯤ ꯂꯝꯕꯤ ꯑꯃꯗ ꯆꯠꯈꯤꯕ ꯁꯥꯔꯤ꯫ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯗꯨꯅ ꯆꯪꯈꯣꯟꯕꯤ ꯃꯃꯥ ꯃꯆꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯆꯟꯒꯤ ꯏꯃꯥꯒꯕꯨ ꯀꯔꯥꯏꯗ ꯆꯠꯄꯤꯔꯨꯕꯅꯣ? ꯏꯕꯨꯡꯉꯣ, ꯏꯃꯥꯒ ꯅꯆꯟꯒꯁꯦ ꯃꯖꯥ ꯏꯕꯨꯡꯉꯣ ꯎꯅꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯇꯧꯕꯤꯃꯟ ꯑꯁꯤꯒꯤꯗꯃꯛꯇꯅꯦ ꯊꯥꯒꯠ ꯋꯥꯍꯩ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯒꯦ ꯂꯥꯛꯂꯤꯕꯅꯤꯗꯣ꯫ ꯑꯣ, ꯑꯗꯨꯗ ꯏꯃꯥ, ꯃꯖꯥ ꯏꯕꯨꯡꯉꯣꯗꯤ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯊꯕꯛ ꯑꯃ ꯏꯅꯤꯡꯊꯧꯅ ꯊꯥꯈꯤꯕ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯗꯤ ꯀꯣꯅꯨꯡꯗ ꯍꯜꯂꯛꯈꯤꯔꯣꯏ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯂꯥꯛꯄꯒ ꯅꯆꯥ ꯍꯥꯏꯖꯔꯛꯀꯦ꯫ ꯑꯗꯣ ꯏꯅꯤꯡꯊꯧꯗꯤ ꯂꯩꯍꯧꯕꯅꯤ, ꯏꯅꯤꯡꯊꯧ ꯎꯅꯔꯝꯀꯣ, ꯅꯆꯥꯁꯨ ꯊꯕꯛ ꯑꯃꯠꯇ꯫ ꯑꯆꯥꯟꯕ ꯃꯅꯥꯏꯗꯨꯒꯤ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩ ꯆꯪꯈꯣꯟꯕꯤꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡ, ꯑꯣꯏꯗꯕ ꯍꯥꯏꯕꯁꯤ ꯅꯨꯡꯉꯥꯏꯕꯤꯕ꯭ꯔꯥ? ꯍꯣꯏ, ꯃꯖꯥ ꯏꯕꯨꯡꯉꯣꯕꯨ ꯎꯅꯍꯟꯕ ꯄꯥꯝꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯍꯧꯖꯤꯛꯇ ꯁꯝꯀꯣꯏ ꯍꯥꯞꯆꯤꯟꯈꯤꯕꯗꯣ ꯅꯁꯟ ꯎꯖꯍꯧꯏ꯫ ꯏꯕꯨꯡꯒ ꯑꯩꯒꯤ ꯈꯨꯟꯗ ꯂꯥꯛꯃꯤꯟꯅꯕ ꯃꯤꯁꯛꯇꯣ ꯃꯖꯥ ꯏꯕꯨꯡꯉꯣꯅꯤ ꯍꯥꯟꯅ ꯈꯪꯖꯍꯧꯗ꯭ꯔꯤ ꯁꯛꯐꯝ ꯍꯣꯡꯕꯗꯨꯗ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯅ ꯑꯔꯣꯟꯕ ꯃꯥꯏꯈꯨꯝ ꯑꯗꯨ ꯎꯖꯍꯧꯔꯤ꯫ ꯐꯔꯦ, ꯍꯌꯦꯡꯁꯤ ꯁꯅꯥꯒꯤ ꯎꯄꯨ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯒꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ꯫ ꯏꯃꯥ, ꯂꯥꯛꯑꯣ, ꯌꯨꯝꯗ ꯍꯜꯂꯁꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯕ ꯀꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯧꯖꯥꯜ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯆꯟ, ꯋꯥꯔꯧꯕ ꯄꯨꯝꯕ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯅꯣꯏꯅ ꯁꯥꯔꯤꯕ ꯋꯥꯔꯤꯗꯣ ꯇꯥꯔꯤꯕꯅꯤ꯫ ꯏꯆꯟꯅ ꯈꯪꯂꯝꯂꯣꯏ ꯑꯩꯅ ꯀꯔꯤꯒꯤ ꯁꯛ ꯂꯣꯠꯂꯤꯕꯅꯣ ꯍꯥꯏꯕꯗꯣ꯫ ꯉꯁꯤꯗꯤ ꯑꯩ ꯃꯥꯏꯊꯤꯔꯦ ꯏꯆꯟꯒꯤ ꯅꯐꯝꯗ꯫ ꯅꯕꯨꯡꯕꯨ ꯉꯥꯛꯄꯤꯌꯨ ꯏꯆꯟꯅ꯫ ꯅꯠꯇꯦ ꯅꯠꯇꯦ ꯃꯖꯥ ꯏꯕꯨꯡꯉꯣ, ꯃꯖꯥ ꯏꯕꯨꯡꯉꯣꯗꯤ ꯀꯩꯁꯨ ꯂꯥꯟꯗꯦ꯫ ꯑꯗꯣ ꯃꯤꯅꯝꯕꯗꯣ ꯈꯔ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯗꯣ ꯐꯔꯦꯁꯦ, ꯁꯤꯒꯤ ꯋꯥꯁꯦ ꯇꯣꯛꯂꯁꯤ, ꯀꯣꯅꯨꯡꯗ ꯆꯪꯂꯨꯈꯤꯁꯤ꯫ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯏꯃꯥꯁꯨ ꯅꯪꯁꯨ ꯋꯥꯔꯝꯂꯅꯤ꯫ ꯑꯆꯥꯟꯕ, ꯂꯥꯛꯑꯣ, ꯆꯪꯂꯁꯤ꯫ ꯑꯁꯨꯝꯅ ꯀꯣꯅꯨꯡ ꯇꯝꯅ ꯆꯪꯃꯤꯟꯅꯔꯛꯈꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯆꯪꯈꯣꯟꯕꯤꯒꯤ ꯃꯃꯥꯅꯁꯨ ꯊꯧꯖꯥꯜꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯅꯥꯏ ꯑꯆꯥꯟꯕ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯔꯦꯝ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯁꯨ ꯃꯆꯥꯅ ꯈꯣꯏꯗꯥꯖꯕꯤ ꯂꯥꯛꯂꯦ ꯇꯥꯕꯗ ꯍꯥꯊꯨ ꯍꯥꯊꯨ ꯊꯧꯖꯥꯜꯒꯤ ꯀꯥꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯈꯤ꯫ ꯊꯧꯖꯥꯜꯁꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯐꯨꯝꯂꯤꯕ ꯅꯨꯡꯁꯤꯕ ꯑꯗꯣ ꯐꯨꯝꯕꯒꯤ ꯊꯧꯅꯥ ꯂꯩꯔꯛꯇ꯭ꯔꯕ ꯃꯥꯜꯂꯦꯗꯣ ꯃꯔꯝ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯄꯥꯕꯨꯡ, ꯏꯆꯟꯁꯤ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕꯁꯤ ꯌꯦꯡꯃꯤꯟꯅꯔꯨꯒꯦ꯫ ꯏꯃꯥ, ꯉꯥꯏꯍꯥꯛꯇ ꯂꯩꯕꯤꯔꯝꯀꯣ꯫ ꯑꯆꯥꯟꯕ, ꯆꯠꯂꯣ, ꯆꯥꯛꯊꯣꯡꯕꯤꯁꯤꯡꯗ ꯃꯊꯦꯜ ꯁꯨꯅ ꯆꯥꯛ ꯊꯣꯡꯉꯨ ꯍꯥꯏꯔꯨꯆꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈꯣꯟꯕꯤꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯔꯒ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯆꯪꯈꯣꯟꯕꯤꯗꯣ ꯍꯥꯏꯉꯝ ꯇꯧꯉꯝꯗ ꯑꯗꯨꯃꯛ ꯍꯩꯅꯥ ꯇꯨꯡ ꯏꯟꯖꯔꯤ꯫ ꯇꯅꯧ ꯇꯅꯧꯔꯕꯤ ꯈꯨꯗꯥꯡ ꯑꯗꯨ ꯊꯧꯖꯥꯜꯅ ꯄꯥꯏꯕꯗꯨꯗ ꯈꯨꯠꯀꯤ ꯃꯃꯤ ꯇꯥꯔꯝꯃꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ, ꯁꯤ ꯈꯨꯗꯥꯡꯁꯤ ꯊꯥꯗꯣꯛꯄꯤꯌꯨ, ꯈꯨꯗꯥꯡꯁꯤ ꯅꯥꯕꯅ ꯂꯣꯏꯔꯦ꯫ ꯊꯧꯖꯥꯜꯁꯨ ꯄꯥꯏꯔꯤꯕꯗꯨ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯊꯧꯖꯥꯜꯗꯤ ꯇꯁꯦꯡꯅ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯨꯔꯕꯅꯤ ꯃꯤꯀꯨꯞꯇꯨꯗ꯫ ꯏꯆꯟ, ꯋꯥꯔꯧꯕꯤꯒꯅꯨꯀꯣ, ꯋꯥꯈꯜ ꯂꯥꯟꯅ ꯂꯧꯅꯨ꯫ ꯑꯩꯅ ꯈꯨꯗꯥꯡ ꯄꯥꯏꯔꯤꯕꯗꯣ ꯑꯇꯩꯒꯤ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ
ꯀꯩ ꯑꯆꯧꯕ ꯑꯃ ꯂꯩ ꯑꯗꯨꯒꯤ ꯀꯩꯒꯤꯗꯣ ꯅꯨꯄꯤ ꯎꯕꯒ ꯍꯦꯛꯇ ꯊꯣꯛꯂꯛꯄꯅꯤ ꯑꯗꯣ ꯑꯩꯅ ꯅꯪꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯤꯈꯩ ꯀꯩꯗꯣ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯑꯔꯣꯏ ꯑꯗꯨꯗꯤ ꯏꯕꯣ ꯑꯩ ꯌꯥꯝ ꯀꯤꯌꯦ ꯀꯩꯗꯣ ꯑꯩ ꯎꯕꯒ ꯉꯝꯃꯣꯏ ꯁꯤ ꯈꯨꯗꯥꯡꯁꯦ ꯈꯔ ꯇꯞꯅ ꯄꯥꯏꯕꯤꯌꯨ ꯊꯧꯖꯥꯜꯗꯣ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯖꯗꯦ ꯑꯁꯨꯝꯅ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜꯗ ꯄꯨꯔꯛꯂꯝꯃꯤ ꯆꯪꯈꯣꯟꯕꯤꯁꯨ ꯊꯧꯖꯥꯜꯅ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯄꯨꯕ ꯑꯗꯨꯗ ꯅꯨꯡꯁꯤꯕꯒꯤ ꯄꯟ ꯀꯥꯏꯈꯤꯗꯨꯅ ꯆꯤꯟꯕꯥꯟ ꯋꯥꯡꯃ ꯂꯥꯟꯅ ꯅꯨꯡꯁꯤꯕ ꯍꯥꯏꯅ ꯀꯧꯅꯤꯡꯕ ꯐꯥꯎꯔꯛꯈꯤ ꯑꯗꯨꯕꯨ ꯅꯨꯖꯥ ꯃꯄꯣꯛꯅꯤ ꯋꯥꯍꯩꯗꯨꯗꯤ ꯍꯥꯏꯕ ꯉꯝꯖꯗꯦ ꯊꯧꯖꯥꯜꯅꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯅꯅꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯤ ꯂꯩꯀꯣꯜꯗ ꯊꯝꯂꯤꯕ ꯈꯣꯏꯌꯨꯝ ꯂꯥꯏꯒꯤ ꯁꯪꯂꯦꯟ ꯃꯆꯥ ꯑꯗꯨ ꯆꯪꯈꯣꯟꯕꯤꯅꯁꯨ ꯎꯔꯝꯃꯤ ꯑꯗꯨꯒ ꯂꯥꯏꯁꯪꯗꯨꯒꯤ ꯃꯅꯥꯛꯇ ꯁꯥꯠꯂꯤꯕ ꯂꯩꯀꯪ ꯊꯝꯕꯥꯜ ꯑꯗꯨꯁꯨ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗꯒꯤ ꯆꯪꯈꯣꯟꯕꯤꯗꯨ ꯆꯪꯂꯝꯃꯤ ꯃꯐꯝ ꯑꯗꯨ ꯌꯧꯕꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯩꯗꯤ ꯅꯨꯄꯤꯒꯤ ꯃꯄꯣꯛꯅꯤ ꯑꯗꯨꯅ ꯂꯩ ꯈꯨꯗꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤ ꯂꯩꯀꯪ ꯊꯝꯕꯥꯜꯁꯤ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯝꯖꯩ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯂꯩꯔꯥꯡ ꯑꯁꯤꯒꯤ ꯃꯒꯨꯟꯁꯨ ꯍꯦꯟꯅ ꯀꯜꯂꯤ ꯑꯗꯣ ꯃꯆꯥ ꯏꯕꯨꯡꯉꯣ ꯀꯩꯅꯣꯝꯃ ꯍꯥꯏꯕꯤꯌꯨꯔꯥ ꯍꯥꯏꯌꯨꯅꯦ ꯑꯗꯣ ꯏꯕꯨꯡ ꯀꯧ ꯃꯆꯥ ꯏꯕꯨꯡꯉꯣꯗꯤ ꯃꯤꯅ ꯀꯧꯒꯗꯕꯅꯤ ꯅꯨꯄꯥꯁꯤꯡꯅ ꯀꯧꯒꯗꯕꯅꯤ ꯍꯥꯏꯕ ꯁꯣꯏꯈꯤꯕꯅꯤ ꯑꯣ ꯑꯗꯨꯗꯤ ꯏꯕꯨꯡ ꯑꯩ ꯍꯥꯏꯔꯒꯦꯀꯣ ꯂꯩꯀꯪ ꯊꯝꯕꯥꯜꯁꯦ ꯍꯦꯛꯂꯒ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯀꯅꯥꯗ ꯄꯤꯗꯨꯅ ꯁꯥꯔꯤ ꯋꯥꯁꯛꯅꯔꯕꯗꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯏ ꯍꯥꯏꯕꯅꯤ ꯑꯈꯥꯡ ꯀꯟꯕꯤ ꯃꯒꯨꯟ ꯂꯣꯏꯕꯤ ꯂꯩꯔꯥꯡꯁꯦ ꯏꯕꯨꯡꯅ ꯍꯦꯛꯂꯒ ꯏꯕꯨꯡꯅ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛꯇ ꯄꯤꯌꯨ ꯑꯗꯨꯒ ꯁꯥꯔꯤ ꯋꯥꯁꯛꯅꯔꯣ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯨꯄꯤꯗꯨꯅ ꯏꯕꯨꯡꯕꯨꯁꯨ ꯅꯨꯡꯁꯤꯔꯛꯀꯅꯤ ꯊꯨꯡꯁꯨ ꯊꯨꯡꯅꯒꯗꯣꯏꯅꯤ ꯏꯕꯨꯡ ꯊꯧꯖꯥꯜꯗꯤ ꯋꯥꯍꯩꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯔꯤ ꯆꯪꯈꯣꯟꯕꯤꯅ ꯍꯥꯏꯔꯤꯕ ꯑꯁꯤꯁꯨ ꯍꯥꯏꯖꯤꯜꯂꯤꯕꯅꯤ ꯅꯨꯡꯁꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯧꯖꯥꯜꯅ ꯍꯥꯏꯔꯛꯅꯕ ꯊꯧꯖꯤꯜꯂꯤꯕꯅꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤ ꯇꯣꯟꯈ꯭ꯔꯕ ꯃꯄꯣꯛꯅꯤ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯍꯥꯏꯗꯣꯛꯄꯒꯤ ꯊꯧꯅꯥ ꯐꯥꯎꯕ ꯄꯤꯕꯤꯔꯝꯗꯦ ꯊꯧꯖꯥꯜꯅ ꯆꯪꯈꯣꯟꯕꯤꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯂꯩꯀꯪ ꯊꯝꯕꯥꯜ ꯑꯗꯨꯕꯨ ꯐꯠ ꯍꯦꯛꯂꯝꯃꯤ ꯑꯗꯨꯒ ꯆꯪꯈꯣꯟꯕꯤꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯋꯥꯁꯛꯂꯝꯃꯤ ꯅꯨꯖꯥ ꯑꯣꯏꯕꯤ ꯑꯩꯒꯤ ꯊꯋꯥꯏꯒꯤ ꯊꯋꯥꯏ ꯑꯣꯏꯕꯤꯔꯣ ꯅꯍꯥꯛꯄꯨ ꯑꯩꯅ ꯅꯨꯡꯁꯤꯕꯁꯦ ꯐꯨꯝꯗꯨꯅ ꯊꯝꯕ ꯉꯝꯂꯛꯇ꯭ꯔꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯤ ꯅꯍꯥꯛꯄꯨ ꯎꯅꯤꯡꯕꯅ ꯅꯍꯥꯛꯀꯤ ꯈꯨꯗ ꯁꯛ ꯂꯣꯠꯇꯨꯅ ꯅꯨꯡꯇꯤꯒꯤ ꯂꯥꯛꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯅꯍꯥꯛꯅ ꯌꯥꯕꯤꯔꯕ ꯂꯩꯔꯥꯡ ꯑꯁꯤ ꯄꯥꯏꯗꯨꯅ ꯋꯥꯁꯛꯂꯦ ꯃꯄꯣꯛ ꯇꯔꯦꯠꯂꯛ ꯅꯨꯡꯁꯤꯕ ꯐꯪꯗ ꯋꯥꯅ ꯆꯥꯛꯅ ꯂꯦꯟꯕ ꯑꯣꯏꯖꯒꯦ ꯏꯕꯨꯡ ꯑꯩꯅꯁꯨ ꯏꯕꯨꯡꯕꯨ ꯅꯨꯡꯁꯤꯌꯦ ꯄꯪꯂꯕꯤ ꯊꯃꯣꯏꯅꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯄꯨꯟꯁꯤꯅꯤ ꯑꯄꯪꯕꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯈꯤꯕꯁꯨ ꯏꯕꯨꯡꯗꯅꯤ ꯑꯩꯁꯨ ꯋꯥꯁꯛꯂꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯏꯕꯨꯡꯉꯣ ꯅꯥꯛꯇꯒꯤ ꯂꯥꯞꯆꯔꯔꯣꯏ ꯀꯔꯤꯒꯨꯝꯕ ꯂꯥꯞꯊꯣꯛꯄ ꯃꯤꯀꯨꯞꯇ ꯃꯄꯣꯛ ꯇꯔꯦꯠꯇꯁꯨ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯪꯂꯥꯟ ꯀꯥꯏꯕ ꯑꯣꯏꯈ꯭ꯔꯁꯅꯨ ꯑꯩꯁꯨ ꯏꯕꯨꯡꯕꯨ ꯅꯨꯡꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯈꯪ ꯅꯨꯖꯥ ꯑꯅꯤꯗꯣ ꯊꯃꯣꯏꯒꯤ ꯃꯄꯥꯎ ꯇꯝꯅꯔꯤ ꯃꯤꯀꯨꯞꯇꯨꯗ ꯈꯪꯍꯧꯗ ꯂꯥꯛꯈꯤꯕ ꯅꯨꯡꯁꯤꯕꯒꯤ ꯅꯣꯡꯂꯩꯅ ꯅꯨꯔꯥ ꯄꯥꯈꯪ ꯑꯅꯤꯗꯣ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯗ ꯂꯝꯖꯤꯡꯈꯤ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯃꯄꯥ ꯅꯤꯡꯊꯧꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯄꯥ ꯅꯤꯡꯊꯧ ꯍꯧꯖꯤꯛꯇꯤ ꯅꯃꯧ ꯍꯥꯏꯅꯕ ꯆꯠꯄꯤꯔꯣ ꯏꯄꯥꯒꯤ ꯑꯄꯥꯝꯕ ꯈꯔ ꯇꯞꯊꯈꯤꯕꯒꯤ ꯉꯥꯛꯄꯤꯒꯅꯤ ꯏꯄꯥꯒꯤ ꯊꯧꯖꯥꯜ ꯀꯅꯥꯒꯤ ꯃꯆꯥꯅꯣꯅꯦ ꯀꯔꯥꯏꯗꯒꯤꯅꯣ ꯏꯄꯥꯅ ꯃꯁꯛ ꯈꯪꯒꯗ꯭ꯔꯣ ꯏꯄꯥ ꯅꯤꯡꯊꯧ ꯉꯍꯥꯟ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯕꯤ ꯑꯗꯨꯕꯨꯅꯤ ꯃꯍꯥꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯅꯨꯖꯥꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯅꯤꯡꯗ꯭ꯔꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯄꯦꯜꯂꯦ ꯉꯁꯤꯗꯤ ꯏꯄꯥꯒꯤ ꯅꯤꯡꯕ ꯊꯨꯡꯂꯅꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯁꯛꯁꯨ ꯐꯖꯩ ꯋꯥꯉꯥꯡ ꯁꯉꯥꯡꯁꯨ ꯅꯨꯡꯁꯤ ꯅꯨꯄꯤ ꯑꯃꯒꯤ ꯌꯥꯎꯒꯗꯕ ꯃꯒꯨꯟ ꯁꯨꯅ ꯌꯥꯎꯔꯤ ꯐꯔꯦ ꯏꯄꯥ ꯈꯨꯗꯛ ꯑꯁꯤꯗ ꯍꯥꯏꯅꯔꯨꯔꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯅꯥꯏ ꯃꯁꯦꯟ ꯀꯌꯥꯒ ꯂꯣꯏꯅꯗꯨꯅ ꯆꯪꯈꯣꯟꯕꯤꯒꯤ ꯈꯨꯜꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯃꯥꯗ ꯆꯪꯈꯣꯟꯕꯤꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯅꯤꯡꯊꯧꯅ ꯍꯥꯏꯖꯔꯝꯃꯤ ꯃꯃꯥꯁꯨ ꯃꯆꯥꯒꯤ ꯈꯟꯕꯗ ꯋꯥꯔꯝꯕ ꯋꯥꯈꯜ ꯄꯨꯝꯕ ꯀꯣꯛꯈꯤ ꯃꯃꯥꯅꯁꯨ ꯌꯥꯔꯕꯗ ꯊꯧꯖꯥꯜ ꯑꯃꯗꯤ ꯆꯪꯈꯣꯟꯕꯤ ꯂꯨꯍꯣꯡꯂꯝꯈꯤ ꯑꯁꯨꯝꯅ ꯊꯧꯖꯥꯜ ꯑꯃꯗꯤ ꯆꯪꯈꯣꯟꯕꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯈꯤꯕ ꯁꯥꯔꯤ ꯋꯥꯁꯛꯂꯩ ꯂꯩꯀꯪ ꯊꯝꯕꯥꯜꯒꯤ ꯃꯇꯦꯡꯗꯒꯤ ꯄꯨꯟꯁꯤ ꯑꯅꯤꯗꯣ ꯅꯨꯡꯁꯤꯅꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ